ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯆꯅꯝ ꯊꯥꯕꯝ ꯃꯣꯅꯤꯀꯥ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯇꯣꯝꯕꯤꯔꯩ ꯃꯀꯣꯛꯇ ꯆꯦꯡ ꯍꯥꯞꯄ ꯈꯥꯎ ꯑꯃ ꯀꯣꯛꯊꯣꯡ ꯅꯥꯗꯨꯅ ꯀꯩꯊꯦꯜꯗꯒꯤ ꯍꯜꯂꯛꯂꯝꯃꯤ꯫ ꯃꯆꯤꯜ ꯑꯗꯨꯗꯁꯨ ꯂꯦꯞꯄ ꯂꯩꯇꯦ, ꯏꯁꯧ ꯂꯥꯡꯗꯨꯅ ꯂꯝꯕꯤꯗꯨꯗ ꯆꯠꯂꯤ꯫ ꯁꯤꯔꯦ ꯂꯨꯝꯕꯅ ꯑꯩꯅ ꯉꯁꯤ ꯈꯣꯏꯗꯧ ꯁꯥꯎꯒꯠꯂꯛꯇꯅꯥꯏꯕ ꯆꯦꯡ ꯌꯥꯎꯕ ꯈꯥꯎꯁꯦ ꯈꯣꯡꯕꯥꯟꯁꯤꯗ ꯊꯣꯛ ꯂꯪꯊꯔꯝꯅꯤꯁꯦ꯫ ꯂꯝꯕꯤꯗ ꯆꯠꯂꯤꯕ ꯃꯤꯁꯤꯡꯁꯦ ꯃꯃꯤꯠ ꯂꯣꯏꯅ ꯇꯥꯡꯂꯕ꯭ꯔꯥ ꯈꯪꯗꯦ꯫ ꯍꯅꯨꯕꯤ ꯑꯩꯅ ꯉꯛꯁꯝꯁꯦ ꯇꯦꯛꯄ ꯃꯈꯩ ꯑꯁꯨꯛ ꯋꯥꯅ ꯈꯥꯎꯁꯤ ꯊꯥꯡꯗꯨꯅ ꯆꯠꯂꯤꯕꯁꯦ ꯀꯅꯥꯅꯁꯨ ꯄꯨꯕꯤꯒꯦ ꯊꯥꯡꯕꯤꯒꯦꯒ ꯍꯥꯏꯗꯦ ꯍꯥꯏꯋꯥꯅꯤ꯫ ꯃꯕꯨꯛ ꯐꯠꯇꯕ ꯃꯤ ꯉꯥꯛꯇ ꯉꯥꯏꯔꯦ ꯍꯧꯖꯤꯛꯀꯥꯟꯁꯦ꯫ ꯈꯪꯅꯕ ꯃꯤ ꯑꯃꯇ ꯂꯥꯛꯂꯕꯗꯤ ꯐꯅꯤꯗ, ꯑꯩꯒꯤ ꯆꯦꯡ ꯍꯥꯞꯄ ꯀꯥꯎꯁꯦ ꯑꯃꯨꯛꯇ ꯊꯥꯡꯍꯟꯒꯦ꯫ ꯑꯁꯤ ꯍꯥꯏꯅ ꯇꯣꯝꯕꯤꯔꯩ ꯂꯝꯕꯤꯗꯨꯗ ꯆꯠꯂꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯅꯨꯄꯥ ꯅꯍꯥ ꯑꯃ ꯂꯥꯛꯂꯝꯃꯤ꯫ ꯇꯣꯝꯕꯤꯔꯩ ꯅꯨꯄꯥꯗꯨ ꯎꯕꯗ ꯃꯁꯤꯕꯨ ꯁꯅꯥꯖꯥꯎꯕꯒꯤ ꯃꯆꯥꯅꯨꯄꯥꯗꯨ ꯅꯠꯇ꯭ꯔꯅꯦ? ꯍꯣꯏꯅꯦ ꯃꯥꯅꯤꯅꯦ꯫ ꯍꯥꯏ ꯏꯕꯨꯡꯉꯣ ꯑꯩꯕꯨ ꯔꯦ ꯏꯃꯥꯕꯣꯛ? ꯃꯥꯅꯤꯅꯦ ꯏꯃꯥꯕꯣꯛꯀꯤ ꯈꯥꯎꯁꯦ ꯅꯪꯅ ꯑꯃꯨꯛꯇ ꯌꯨꯝ ꯐꯥꯎꯗ ꯊꯥꯡꯖꯤꯟꯕꯤꯔꯝꯃꯣ꯫ ꯍꯩꯃꯥ ꯏꯃꯥꯕꯣꯛ, ꯑꯩꯁꯦ ꯏꯃꯥꯕꯣꯛꯀꯤ ꯃꯇꯦꯡꯕꯨꯗꯤ ꯌꯥꯝ ꯄꯥꯡꯅꯤꯡꯕꯅꯤ, ꯑꯗ ꯅꯆꯥꯁꯦ ꯑꯊꯨꯕ ꯊꯕꯛ ꯑꯃꯒꯤ ꯊꯣꯛꯂꯛꯄꯅꯤ, ꯋꯥꯔꯧꯕꯤꯒꯅꯨ ꯏꯃꯥꯕꯣꯛ꯫ ꯅꯣꯡꯃ ꯃꯇꯥꯡ ꯆꯥꯕ ꯑꯃꯗ ꯏꯃꯥꯕꯣꯛꯀꯤ ꯃꯇꯦꯡ ꯇꯧꯖꯔꯒꯦ, ꯉꯁꯤꯒꯤꯗꯤ ꯅꯆꯥ ꯊꯦꯡꯉꯤ꯫ ꯑꯁꯤ ꯍꯥꯏꯅ ꯅꯨꯄꯥꯗꯨ ꯆꯠꯈꯤ꯫ ꯄꯥꯈꯣꯟ ꯑꯃ ꯍꯥꯏꯕ ꯌꯥꯔꯣꯏꯗꯕꯅꯤ ꯍꯧꯖꯤꯛ ꯃꯇꯝꯒꯤ ꯅꯍꯥꯁꯤꯡꯁꯦ꯫ ꯑꯁꯤ ꯍꯥꯏꯅ ꯇꯣꯝꯕꯤꯔꯩ ꯆꯠꯂꯤ꯫ ꯃꯥꯅ ꯁꯨꯝ ꯂꯥꯛꯄꯗ ꯂꯝꯕꯤ ꯃꯄꯥꯜꯗ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯆꯠꯂꯤꯕꯗꯨ ꯎꯕꯗ ꯇꯣꯝꯕꯤꯔꯩ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯤ꯫ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦꯗ ꯅꯪꯗꯤ꯫ ꯀꯅꯥꯒꯤ ꯃꯆꯥꯅꯣꯅꯤ ꯏꯕꯦꯝꯃ ꯅꯪꯕꯣ? ꯑꯩꯔꯣ, ꯆꯥꯎꯕꯒꯤ ꯃꯆꯥꯅꯦꯕꯣ꯫ ꯅꯪꯗꯤ ꯅꯁꯛ ꯌꯥꯝ ꯐꯖꯩꯅꯦ꯫ ꯐꯖꯈ꯭ꯔꯦ ꯃꯈꯖꯥꯏꯒꯁꯦ ꯊꯣꯟ ꯍꯦꯛ ꯂꯥꯎꯔꯗꯅ ꯃꯁꯤꯗꯤ꯫ ꯑꯁꯤ ꯍꯥꯏꯅ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯃꯥꯏꯗꯨꯗ ꯍꯩꯖꯤꯟꯗꯅ ꯃꯈꯨꯠ ꯑꯗꯨꯅ ꯁꯤꯛꯇꯠꯂꯤ꯫ ꯑꯉꯥꯡ ꯑꯗꯨ ꯋꯥ ꯀꯞꯇꯨꯅ ꯀꯩꯅꯣ ꯑꯕꯣ, ꯃꯤꯒꯤ ꯃꯥꯏꯗ ꯑꯗꯨ ꯀꯟꯅ ꯁꯤꯗꯨ ꯀꯩꯒꯤꯅꯣ? ꯍꯩ ꯇꯨꯝ ꯂꯩꯌꯨ, ꯅꯨꯡꯁꯤꯗꯅ ꯁꯨꯝ ꯁꯤꯛꯄꯅꯤ, ꯈꯤꯇꯪ ꯊꯦꯡꯕꯒ ꯌꯥꯗꯦ ꯃꯁꯤ ꯑꯉꯥꯡꯁꯦ꯫ ꯀꯞꯆꯦꯠꯄꯤ ꯑꯣꯏꯅ ꯍꯦꯛ ꯇꯧꯔꯗꯅ ꯆꯠꯂꯣ ꯁ꯭ꯋꯥꯏꯗ ꯆꯣ꯫ ꯑꯁꯤ ꯍꯥꯏꯅ ꯇꯣꯝꯕꯤꯔꯩ ꯃꯊꯧ ꯏꯔꯩ ꯂꯩꯇꯕꯒꯨꯝ ꯑꯉꯥꯡ ꯑꯗꯨꯕꯨ ꯀꯞꯍꯜꯂꯝꯗꯨꯅ ꯐꯠ ꯂꯩꯊꯣꯛꯂꯒ ꯃꯌꯨꯝꯂꯣꯝꯗ ꯂꯥꯛꯏ꯫ ꯇꯁ ꯀꯝꯗꯧꯏ? ꯀꯔꯤ ꯆꯥꯒꯦꯅ ꯑꯉꯥꯡ ꯅꯪꯅ ꯅꯁꯛ ꯑꯗꯨ ꯌꯥꯝ ꯐꯖꯔꯤꯅꯣ? ꯅꯁꯛꯇꯣ ꯐꯖꯕ꯭ꯔꯩꯕꯨ ꯀꯔꯤ ꯁꯥꯔꯦ? ꯅꯥꯔꯝꯂꯅꯤꯅꯦ ꯍꯧꯖꯤꯛꯇꯤ꯫ ꯑꯁꯤ ꯍꯥꯏꯅ ꯇꯣꯝꯕꯤꯔꯩ ꯑꯁꯨꯝ ꯂꯥꯛꯄꯅ ꯃꯌꯨꯝ ꯌꯧꯔꯛꯂꯝꯃꯤ꯫ ꯃꯀꯣꯛ ꯑꯗꯨꯗꯒꯤ ꯆꯦꯡ ꯍꯥꯞꯄ ꯈꯥꯎ ꯑꯗꯨ ꯊꯥꯡꯊꯗꯨꯅ ꯃꯍꯥꯛ ꯗꯥꯔꯤꯗꯨꯗ ꯐꯝꯊꯩ, ꯁꯣꯔ ꯑꯁꯥꯡꯕ ꯑꯃ ꯍꯣꯟꯗꯣꯛꯇꯨꯅ꯫ ꯋꯥꯕꯅ ꯁꯤꯔꯦ, ꯉꯛꯁꯝ ꯃꯔꯤꯒꯁꯤ ꯅꯥꯔꯦ ꯇꯧꯔꯤꯁꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯐꯤꯖꯤ ꯑꯗꯨꯅ ꯍꯨꯃꯥꯏ ꯍꯨꯝꯗꯨꯅ ꯐꯝꯂꯤ꯫ ꯇꯣꯝꯕꯤꯔꯩ ꯑꯁꯨꯝ ꯐꯝꯅ ꯃꯈꯣꯏꯒꯤ ꯌꯨꯝꯊꯪꯅꯕꯗ ꯂꯩꯔꯤꯕ ꯃꯅꯥꯎꯅꯨꯄꯤ ꯂꯩꯃꯍꯣꯏꯒꯤ ꯃꯌꯨꯝ ꯑꯗꯨꯗ ꯃꯤꯠꯐꯝ ꯊꯝꯂꯛꯂꯝꯃꯤ꯫ ꯎꯔꯦ, ꯂꯩꯃꯅ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯐꯝꯗꯨꯅ ꯃꯆꯥꯅꯨꯄꯥꯒ ꯅꯣꯛꯇꯅ ꯋꯥꯔꯤ ꯇꯧꯔꯤꯕꯗꯣ꯫ ꯀꯔꯤ ꯆꯥꯒꯦ ꯅꯣꯛꯂꯤꯕꯅꯣ ꯃꯁꯤꯒꯤ ꯃꯃꯥ ꯃꯆꯥ ꯑꯅꯤꯁꯤꯅ? ꯅꯨꯡꯁꯤꯗꯕꯅ ꯂꯣꯏꯔꯦ꯫ ꯃꯈꯣꯏꯅ ꯅꯣꯛꯇꯅ ꯋꯥꯔꯤ ꯇꯧꯔꯤꯕꯁꯦ ꯀꯔꯤ ꯋꯥꯔꯤꯅꯣ ꯈꯪꯗꯣꯛꯎꯈꯤꯒꯦ꯫ ꯑꯁꯤ ꯍꯥꯏꯅ ꯇꯣꯝꯕꯤꯔꯩ ꯑꯗꯨ ꯃꯅꯥꯎꯅꯨꯄꯤ ꯂꯩꯃꯍꯣꯏꯗ ꯂꯥꯛꯂꯝꯃꯤ꯫ ꯂꯩꯃꯅ ꯍꯩꯃꯥ ꯏꯆꯦ, ꯇꯣꯝꯕꯤꯔꯩ ꯑꯁꯦꯝꯕ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯇꯨꯅ, ꯀꯔꯤꯅꯣ ꯅꯃꯥ ꯅꯆꯥꯅ ꯑꯗꯨꯛ ꯍꯔꯥꯎꯅ ꯋꯥꯔꯤ ꯁꯥꯔꯤꯕꯗꯨꯕꯣ ꯀꯔꯤ ꯋꯥꯔꯤꯅꯣꯅꯦ? ꯍꯣꯏ ꯏꯆꯦ, ꯑꯇꯩ ꯀꯔꯤꯁꯨ ꯅꯠꯇꯦꯗ, ꯏꯆꯥ ꯅꯨꯄꯥꯅ ꯃꯥꯒꯤ ꯈꯨꯠꯁꯨꯃꯟ ꯑꯃ ꯐꯪꯒꯗꯧꯔꯦ, ꯃꯗꯨ ꯐꯪꯂꯒ ꯃꯃꯥ ꯑꯩꯒꯤ ꯂꯤꯛ ꯃꯆꯥ ꯑꯃ ꯁꯥꯕꯤꯒꯦ ꯁꯤꯅꯤꯗꯅ꯫ ꯇꯣꯝꯕꯤꯔꯩ ꯂꯩꯃꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯊꯃꯣꯏꯗꯗꯤ ꯀꯜꯂꯛꯄ ꯐꯥꯎꯔꯝꯃꯤ, ꯑꯗꯨꯕꯨ ꯃꯥꯏꯊꯣꯡꯗꯗꯤ ꯀꯔꯤꯁꯨ ꯀꯜꯂꯛꯄꯒꯤ ꯃꯃꯤ ꯇꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯁꯥꯍꯜꯂꯨ ꯅꯆꯥꯅꯨꯄꯥ ꯑꯐꯕ ꯄꯣꯛꯆꯕ ꯀꯥꯏꯁꯦ ꯅꯨꯡꯉꯥꯏꯖꯔꯤꯅꯤꯗꯀꯣ ꯏꯅꯥꯎ ꯏꯕꯦꯝꯃꯗꯤ꯫ ꯂꯩꯃ, ꯅꯪꯁꯦ ꯅꯔꯥꯏꯕꯛ ꯑꯣꯟꯊꯣꯛꯅ ꯐꯈ꯭ꯔꯦꯗ꯫ ꯏꯆꯦ, ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯁꯦ ꯋꯥꯅ ꯅꯪꯅ ꯏꯃꯨꯡꯒꯤ ꯂꯩꯇ ꯂꯥꯏꯔ ꯃꯔꯛꯇ ꯆꯥꯎꯔꯛꯄꯅꯤꯅ ꯏꯃꯨꯡꯒꯤ ꯑꯋꯥꯕ ꯌꯥꯝꯅ ꯈꯪꯉꯤ, ꯑꯗꯨꯅ ꯊꯕꯛ ꯀꯟꯅ ꯁꯨꯗꯨꯅ ꯁꯦꯜ तालगा नोंम नत्रगा नोंमदी सेल पाइबा मिसक अमा ओइबा हाइसिना मागी लाइनिंग ओइदो लैरिबनी फै फै याम फै आइगी इचानुपासिदी सेल तानबगी वाखलगा लैबा जात नतेदा माबो आइसो एखोइ ताजौदो आइगा पुना थबक सुबा चसे हाइदन हौबन अदुबु यारक्ति मरम इचा चादना तोंबिरे बिबादा साउना असुम हाइरक्लम्मी इ कैदौबगी नंदी नंग ताजौदा थबक सुबा चसीदन हौरिबा मतुंग मनाउदे हौरुनु नंग ताजौसे आइगी फिजिगी मनी अदुनने थबक अवाबगा सुहनबा यापोन्ते अदुगिसु मथक्ता नंग ताजौगिदी थबक सुदुना सेल तानद्रबसु याय नंग बाजीनी हिंगलिंगै मतमदा नंग ताजौगिनीदना लंथु मयाम वातनबा थंबिरमे अदुना नंगनने औ अपा खुद साबिरनु असी हाइना तोंबिरे फुक हगोतुना सत्खी
ꯆꯠꯈ꯭ꯔꯤꯕ ꯇꯣꯝꯕꯤꯔꯩꯗ ꯌꯦꯡꯗꯨꯅ ꯄꯤꯕꯥꯅ ꯃꯃꯥ ꯏꯕꯦꯝꯃ ꯂꯩꯃꯗ ꯑꯁꯨꯝꯅ ꯍꯥꯏ ꯑꯩꯈꯣꯏ ꯏꯃꯥꯕꯣꯛꯁꯤ ꯉꯥꯎꯖꯥꯠꯂꯣ ꯃꯥꯅ ꯇꯥꯖꯧꯗꯣ ꯁꯨꯡꯅꯤꯡꯗꯦ ꯈꯣꯠꯇꯦ ꯁꯦꯜ ꯇꯥꯟꯕꯒꯤ ꯋꯥꯈꯜ ꯂꯩꯇꯦ ꯍꯥꯏꯕꯗꯨꯗ ꯑꯗꯨ ꯍꯥꯏꯔꯨꯕꯅꯤ ꯁꯥꯎꯕꯨ ꯁꯥꯎꯅꯤꯡꯕ꯭ꯔꯥ ꯈꯪꯗꯦꯅꯦ ꯅꯪ ꯅꯃꯥꯕꯣꯛꯁꯦ ꯃꯄꯠꯇ ꯁꯥꯎꯕꯤ ꯑꯃ ꯂꯩꯕꯅꯤ ꯀꯔꯤꯝ ꯈꯜꯂꯨꯅꯨ ꯏꯆꯥꯁꯤꯗꯤ ꯅꯪ ꯏꯃꯥꯕꯣꯛꯀꯤ ꯍꯩꯅꯕꯤꯅꯤ ꯃꯣꯏꯒꯤꯗꯤ ꯂꯟ ꯊꯨꯝ ꯌꯥꯝ ꯂꯩꯕꯅꯤ ꯑꯗꯨꯅꯅꯤ ꯑꯩꯅ ꯇꯥꯕꯗꯗꯤ ꯏꯃꯥꯕꯣꯛ ꯍꯣꯏꯒꯤ ꯈꯨꯟꯁꯤꯅ ꯂꯩꯕ ꯂꯧꯐꯝꯁꯤꯡꯗꯣ ꯇꯥꯆꯧꯅ ꯖ꯭ꯋꯥꯔ ꯁꯥꯟꯅꯕꯗ ꯂꯣꯏꯅ ꯊꯥꯗꯣꯛꯈ꯭ꯔꯦ ꯍꯥꯏꯅꯤ ꯍꯥ ꯑꯁꯦꯡꯕꯔꯥ ꯍꯥꯏꯔꯤꯁꯤꯕꯣ ꯍꯣꯏ ꯑꯗꯣ ꯑꯩꯁꯨ ꯆꯨꯝꯕ꯭ꯔꯥ ꯂꯥꯟꯕ꯭ꯔꯗꯤ ꯈꯪꯗꯦꯗ ꯏꯇꯥꯎ ꯊꯦꯡꯕꯣꯟ ꯍꯥꯏꯔꯛꯄꯗꯒꯤ ꯈꯪꯕꯅꯦ ꯑꯩꯁꯨ ꯑꯣ ꯑꯗꯨꯅ ꯑꯣꯏꯕ ꯇꯥꯏ ꯅꯃꯥꯕꯣꯛꯅ ꯍꯦꯛ ꯍꯦꯛ ꯀꯩꯊꯦꯜꯗꯒꯤ ꯆꯦꯡ ꯋꯥꯜꯂꯤꯕꯗꯣ ꯇꯥꯟꯖꯥꯗꯨꯗ ꯅꯨꯡꯁꯤ ꯃꯄꯥꯟꯗ ꯊꯣꯛꯂꯛꯇꯨꯅ ꯇꯥꯆꯧ ꯏꯃꯥ ꯆꯥꯛ ꯂꯣꯏꯔꯦ ꯆꯥꯊꯣꯛꯔꯨꯁꯤ ꯂꯥꯛꯑꯣ ꯍꯣꯏ ꯍꯣꯏ ꯂꯥꯛꯑꯣ ꯑꯗꯨ ꯇꯥꯆꯧ ꯑꯩ ꯀꯩꯅꯣꯝꯇ ꯍꯥꯏꯒꯦ ꯀꯔꯤꯅꯣ ꯍꯥꯏꯌꯣ ꯏꯆꯟꯅ ꯍꯥꯏꯅꯤꯡꯂꯤꯕꯗꯣ ꯏꯅꯤꯌꯥꯏ ꯍꯣꯏꯒꯤ ꯀꯣꯟ ꯑꯃ ꯌꯣꯟꯒꯅꯤ ꯍꯥꯏ ꯑꯗꯣ ꯀꯩꯗꯧꯔꯕ ꯑꯗꯨ ꯇꯥꯆꯧꯅ ꯁꯦꯜ ꯂꯩꯔꯕꯗꯤ ꯀꯣꯟꯅ ꯂꯩꯕꯤꯌꯨ ꯍꯥꯏꯒꯦ ꯇꯧꯕꯅꯤ ꯑꯩꯁꯨ ꯌꯨꯝꯗ ꯑꯔꯦꯝꯕꯗꯁꯨ ꯃꯇꯝ ꯃꯥꯡꯍꯜꯂꯒ ꯂꯩꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯁꯤꯟꯐꯝ ꯑꯃ ꯄꯥꯏꯅꯤꯡꯕ ꯑꯗꯨꯒꯤꯕꯨ ꯂꯩꯊꯣꯛꯂꯒ ꯂꯣꯏꯔꯦ ꯏꯆꯟꯅ ꯍꯥꯏꯔꯒꯕꯨ ꯅꯪ ꯇꯥꯆꯧꯅ ꯂꯩꯗꯦ ꯍꯥꯏꯕ꯭ꯔꯣ ꯐꯩ ꯐꯩ ꯅꯪꯁꯨ ꯐꯤ ꯇꯦꯛ ꯇꯦꯛ ꯁꯥꯔꯒ ꯁꯦꯜ ꯇꯥꯟꯕ ꯅꯪ ꯇꯥꯆꯧꯅꯅꯦ ꯂꯩꯖꯔꯁꯅꯤ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯆꯥꯛ ꯆꯥꯊꯣꯛꯂꯨꯔꯁꯤ ꯅꯪ ꯇꯥꯆꯧ ꯊꯕꯛ ꯁꯨꯕ ꯆꯠꯄ ꯊꯦꯡꯈ꯭ꯔꯅꯤ ꯑꯁꯤ ꯍꯥꯏꯅ ꯃꯈꯣꯏ ꯃꯃꯥ ꯃꯆꯥ ꯑꯍꯨꯝꯗꯨ ꯏꯃꯨꯡꯗ ꯆꯪꯈꯤ ꯁꯣꯝꯗ ꯇꯣꯝꯕꯤꯔꯩ ꯆꯥꯛꯃꯩ ꯊꯥꯒꯠꯅ ꯑꯁꯨꯝꯅ ꯃꯗꯨꯝ ꯍꯥꯏꯖꯩ ꯏꯆꯥ ꯅꯨꯄꯥꯅ ꯁꯅꯥꯒꯤ ꯂꯤꯛ ꯁꯥꯕꯤꯅꯤ ꯀꯥꯏꯗꯅꯒꯁꯨ ꯍꯥꯏꯖꯕ ꯁꯥꯏꯅꯦ ꯁꯥꯗ ꯁꯥꯔꯗꯕꯁꯤ ꯃꯉꯥꯏ ꯃꯆꯥꯅꯨꯄꯥꯗꯨꯅ ꯁꯦꯜ ꯌꯥꯝ ꯊꯣꯛꯂꯕꯅꯤꯅ ꯀꯔꯤ ꯊꯣꯛꯅ ꯇꯧꯖ ꯁꯥꯔꯤꯕꯅꯣ ꯈꯪꯗꯦ ꯃꯥꯒꯤꯗꯣ ꯊꯑꯣꯏꯅ ꯑꯩꯅ ꯒꯜꯂꯛꯅꯕ ꯍꯥꯏꯔꯤꯅꯦꯁꯦ ꯑꯩꯅ ꯍꯣꯗ꯭ꯔꯣꯡ ꯍꯣꯟꯅ ꯎꯔꯕ ꯇꯥꯟꯖꯥꯗꯨꯗ ꯈꯣꯝꯕ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯉꯛꯇꯨꯅ ꯏꯃꯥ ꯁꯦꯜ ꯈꯤꯇ ꯄꯤꯌꯨ ꯀꯔꯤꯒꯤ ꯁꯦꯜꯅꯣ ꯖ꯭ꯋꯥꯔ ꯁꯥꯟꯅꯅꯕꯅꯤ ꯀꯩꯅꯣ ꯀꯗꯥꯏꯅꯣ ꯆꯠꯄꯤꯔꯣ ꯊꯦꯡꯉꯦꯕ ꯑꯩ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯅꯨꯡꯁꯤꯕ ꯅꯪꯅ ꯖ꯭ꯋꯥꯔꯗ ꯃꯥꯡꯍꯜꯂꯤꯕ ꯁꯦꯜꯁꯦ ꯀꯌꯥꯝꯗꯤ ꯌꯥꯝꯃꯦ ꯍꯥ ꯂꯧ ꯄꯔꯤ ꯀꯌꯥꯗꯤ ꯁꯨꯔꯦ ꯅꯪꯅ ꯖ꯭ꯋꯥꯔꯗ ꯊꯥꯗꯣꯛꯂꯤꯕꯁꯦ ꯍꯦꯛ ꯇꯧꯕꯒ ꯖ꯭ꯋꯥꯔ ꯍꯩꯗꯅ ꯅꯪꯀꯣ ꯅꯪ ꯅꯍꯥꯛ ꯊꯛ ꯂꯧ ꯌꯥꯝ ꯆꯥꯔꯝꯂꯤꯕ ꯏꯃꯨꯡꯁꯦ ꯍꯧꯖꯤꯛꯇꯤ ꯆꯦꯡ ꯋꯥꯜꯂꯒ ꯑꯣꯏꯅ ꯆꯥꯔꯕꯅꯤ ꯅꯪꯅ ꯖ꯭ꯋꯥꯔꯗ ꯄꯨꯝꯅꯃꯛ ꯃꯥꯡꯍꯟꯗꯅ ꯌꯥꯔꯤꯁꯤ ꯆꯀꯠ ꯉꯥꯡ ꯂꯩꯔꯅꯨ ꯀꯣꯛꯄꯤꯔꯛꯑꯣ ꯇꯣꯝꯕꯤꯔꯩ ꯐꯤꯖꯤꯗ ꯌꯥꯎꯔꯤꯕ ꯁꯦꯜ ꯈꯔꯗꯨ ꯂꯧꯊꯣꯛꯇꯨꯅ ꯃꯆꯥꯅꯨꯄꯥꯗ ꯄꯤ ꯈꯣꯝꯕ ꯃꯃꯥꯗꯒꯤ ꯁꯦꯜ ꯑꯗꯨ ꯂꯧꯗꯨꯅ ꯆꯥꯛꯈꯨꯝ ꯑꯗꯨꯗꯒꯤ ꯊꯣꯛꯈꯤ ꯍꯥꯏ ꯉꯥꯏꯈꯣꯅꯦ ꯅꯪꯕꯣ ꯆꯥꯛ ꯑꯁꯥꯕꯁꯤ ꯈꯔ ꯆꯥꯔꯒ ꯆꯠꯂꯨꯅꯦ ꯊꯦꯡꯉꯅꯤ ꯑꯩ ꯍꯣꯔꯦꯟ ꯀꯣꯟꯅ ꯑꯗꯨꯝ ꯆꯥꯔꯒꯦ ꯍꯣ ꯐꯔꯦ ꯐꯔꯦ ꯏꯆꯥꯁꯦ ꯆꯥꯛ ꯑꯁꯦ ꯆꯥꯡ ꯅꯥꯏꯅ ꯆꯥꯕ ꯐꯪꯗ꯭ꯔꯦ ꯇꯧꯔꯤꯁꯤ ꯃꯁꯥꯒ ꯁꯣꯛꯄ ꯇꯥꯔꯦ ꯑꯁꯤ ꯍꯥꯏꯅ ꯇꯣꯝꯕꯤꯔꯩ ꯃꯆꯥꯅꯨꯄꯥꯅ ꯖ꯭ꯋꯥꯔ ꯁꯥꯟꯅꯕ ꯆꯠꯂꯤꯕꯗꯨ ꯆꯠꯀꯅꯣ ꯍꯥꯏꯅ ꯆꯩꯕꯒꯤ ꯃꯍꯨꯠ ꯃꯆꯥꯅꯨꯄꯥꯅ ꯇꯧꯔꯤꯕ ꯐꯠꯇꯕ ꯊꯕꯛ ꯑꯁꯤꯗ ꯃꯥꯁꯨ ꯑꯗꯨꯝ ꯌꯥꯔꯝꯃꯤ ꯇꯣꯝꯕꯤꯔꯩ ꯑꯁꯤ ꯑꯌꯥꯕ ꯃꯃꯥ ꯑꯃꯅꯤ ꯅꯣꯡꯃꯇ ꯃꯆꯥꯅꯨꯄꯥ ꯑꯁꯤꯕꯨ ꯆꯩ ꯉꯥꯡꯗꯅ ꯇꯧꯔꯝꯗꯦ ꯃꯆꯤꯟꯗ ꯈꯔ ꯉꯥꯡꯗ ꯌꯥꯗꯕꯗꯧꯅ ꯉꯥꯡꯂꯕꯁꯨ ꯐꯖꯅ ꯃꯆꯥꯕꯨ ꯋꯥꯈꯜ ꯇꯥꯅꯕꯗꯤ ꯉꯥꯡꯂꯝꯗꯦ ꯇꯣꯝꯕꯤꯔꯩꯅ ꯃꯆꯥꯅꯨꯄꯥ ꯈꯣꯝꯕ ꯑꯁꯤꯕꯨ ꯌꯥꯝ ꯂꯨꯅ ꯇꯧꯖꯩ ꯃꯆꯥꯅ ꯍꯥꯏꯔꯤꯈꯩꯁꯨ ꯌꯥꯔꯝꯃꯤ ꯃꯆꯥꯅꯨꯄꯥꯅ ꯄꯥꯝꯕꯗꯁꯨ ꯇꯧꯍꯜꯂꯝꯃꯤ ꯃꯃꯥ ꯑꯣꯏꯕꯤ ꯃꯥꯅ ꯃꯆꯥꯁꯤꯕꯨ ꯋꯥꯔꯛ ꯋꯥꯇꯦꯝ ꯇꯧꯗ꯭ꯔꯕꯅꯤꯅ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯈꯣꯝꯕ ꯌꯥꯝꯅ ꯉꯥꯎꯁꯤꯟꯅꯕ ꯅꯨꯄꯥ ꯑꯃ ꯑꯣꯏꯔꯝꯃꯤ ꯂꯩꯀꯥꯏꯒꯤ ꯃꯤꯅ ꯃꯆꯥ ꯑꯁꯤꯕꯨ ꯉꯥꯎꯁꯤꯟꯅꯩ ꯋꯥꯈꯜ ꯇꯥꯅꯕ ꯉꯥꯡꯁꯛꯎ ꯍꯥꯏꯅ ꯍꯥꯏꯔꯛꯂꯕꯁꯨ ꯇꯣꯝꯕꯤꯔꯩ ꯃꯥꯅ ꯍꯦꯟꯅ ꯑꯗꯨꯝ ꯃꯆꯥꯒꯤ ꯃꯔꯝꯗ ꯍꯥꯏꯔꯛꯂꯤꯕ ꯃꯤ ꯑꯗꯨꯗ ꯑꯣꯟꯁꯤꯟꯗꯨꯅ ꯃꯆꯥꯒꯤ ꯍꯀꯟ ꯆꯪꯗꯨꯅ ꯃꯆꯥ ꯑꯁꯤꯕꯨ ꯀꯟꯈꯠꯂꯝꯃꯤ ꯑꯁꯨꯝꯅ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯂꯩꯃꯒꯤ ꯌꯨꯝꯗꯅꯤ ꯄꯤꯕ ꯃꯆꯟꯅꯨꯄꯤꯅ ꯀꯣꯟ ꯁꯥꯔꯤꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯆꯟ ꯑꯩꯈꯣꯏ ꯃꯥꯗꯤ ꯍꯧꯖꯤꯛꯇ ꯁ꯭ꯋꯥꯏꯗ ꯂꯩꯔꯝꯕꯅꯤ ꯃꯥ ꯏꯃꯥ ꯍꯣꯏ ꯃꯥ ꯏꯃꯥ ꯏꯪꯈꯣꯜꯗ ꯊꯕꯛ ꯇꯧꯔꯤꯌꯦ ꯀꯔꯤ ꯍꯥꯏꯒꯦ ꯏꯃꯥ ꯀꯧꯕ ꯏꯆꯥꯅ ꯄꯤꯕ ꯏꯪꯈꯣꯜ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯂꯥꯛꯇꯨꯅ ꯏꯃꯥ ꯀꯔꯤꯒꯤ ꯊꯕꯛ ꯇꯧꯔꯤꯅꯣ ꯏꯃꯥ ꯋꯥꯅꯣ ꯃꯆꯥ ꯇꯧꯕꯤꯒꯤꯁꯦ ꯑꯁꯤ ꯍꯥꯏꯅ ꯄꯤꯕꯥꯅ ꯃꯃꯥꯗꯒꯤ ꯌꯣꯝꯄꯥꯛ ꯑꯗꯨ ꯂꯧꯗꯨꯅ ꯂꯩꯕꯥꯛ ꯇꯧꯔꯤ ꯀꯔꯤ ꯊꯥꯒꯦ ꯍꯥꯏꯅꯣ ꯏꯃꯥꯅ ꯂꯩꯕꯥꯛꯀ ꯇꯧꯔꯝꯃꯤꯁꯤꯕꯣ ꯌꯦꯟꯗꯦꯝ ꯆꯥꯔ ꯈꯔꯁꯤ ꯂꯤꯡꯖꯟꯒꯦ ꯇꯧꯕꯅꯤ ꯐꯩꯗꯣꯝꯗꯨꯃꯇꯪ ꯍꯦꯛ ꯇꯧꯔꯝꯃꯣ ꯍꯣꯏ ꯏꯃꯥ ꯑꯗꯣ ꯅꯪꯅ ꯏꯃꯥ ꯀꯧꯔꯤꯗꯨꯕꯨ ꯀꯔꯤꯒꯤꯅꯣ ꯁꯨꯝ ꯏꯃꯥ ꯂꯩꯕ ꯎꯗꯕꯗꯨꯗ ꯀꯧꯕꯅꯤ ꯃꯃా ꯃꯆꯥ ꯑꯗꯨꯅ ꯏꯪꯈꯣꯜ ꯁꯨꯗꯨꯅ ꯂꯩꯔꯤꯕꯗꯨ ꯁꯣꯝꯗ ꯏꯪꯈꯣꯜꯗ ꯏꯟꯁꯥꯡ ꯍꯦꯛꯂꯤꯕ ꯇꯣꯝꯕꯤꯔꯩꯅ ꯎꯔꯗꯨꯅ ꯃꯗꯣꯝ ꯑꯁꯨꯝꯅ ꯈꯟꯖꯩ ꯃꯤꯠꯁꯤ ꯅꯥꯔꯦ ꯃꯤꯠꯁꯤ ꯌꯥꯝ ꯁꯥꯊꯤꯅ ꯅꯥꯔꯦ ꯃꯃꯥ ꯅꯤꯡꯕ ꯁꯥꯕ ꯃꯆꯥꯁꯤ ꯎꯕꯗ ꯅꯠꯇꯦ ꯃꯣꯏꯒꯤ ꯃꯃꯥ ꯃꯆꯥꯁꯤꯅ ꯑꯁꯨꯛ ꯌꯥꯝꯅ ꯅꯨꯡꯁꯤꯅꯕ ꯁꯥꯔꯤꯁꯦ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯅꯤꯗ ꯁꯛꯇꯥꯁꯤꯡꯁꯤꯗꯤ ꯌꯦꯡꯖꯅꯤꯡꯗ꯭ꯔꯦ ꯑꯣꯏꯕ ꯑꯁꯤ ꯍꯥꯏꯅ ꯐꯦꯠ ꯐꯦꯠ ꯂꯥꯎꯗꯨꯅ ꯏꯃꯨꯡꯗ ꯆꯪꯈꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯅꯨꯡꯁꯤꯅ ꯆꯥꯛ ꯊꯣꯡꯂꯤ ꯄꯤꯕꯥ ꯑꯃꯗꯤ ꯂꯩꯃꯅ ꯆꯥꯛ ꯂꯣꯏꯕ ꯉꯥꯏꯔꯤ ꯏꯃꯥ ꯑꯩ ꯍꯟꯗꯛ ꯂꯥꯛꯂꯤꯕ ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠꯁꯤꯗ ꯂꯪꯐꯩꯗ ꯊꯕꯛ ꯁꯨꯕ ꯆꯠꯂꯅꯤ ꯁꯦꯜ ꯌꯥꯝꯅ ꯐꯪꯒꯗꯕ ꯊꯕꯛꯅꯤ ꯑꯗꯨꯅ ꯑꯩ ꯆꯠꯇꯕ ꯌꯥꯗ꯭ꯔꯦ ꯐꯔꯦ ꯐꯔꯦ ꯆꯠꯂꯣ ꯑꯗꯣ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯔꯛꯇꯣꯏꯅꯣ
ꯊꯥ 3-4ꯃꯨꯛꯇꯤ ꯂꯩꯔꯛꯄ ꯌꯥꯏ ꯏꯃꯥ ꯇꯥꯆꯧ ꯂꯩꯇ꯭ꯔꯗꯤ ꯑꯩꯒꯤ ꯏꯃꯥ ꯈꯛ ꯌꯨꯝꯁꯤ ꯂꯩꯍꯧꯕ ꯇꯥꯔꯦ ꯑꯁ ꯇꯜꯂꯤꯍꯦ ꯀꯔꯤꯒꯤ ꯇꯜꯂꯤꯕ ꯏꯆꯟ ꯁꯨꯝ ꯅꯨꯄꯤ ꯑꯩꯈꯣꯏ ꯈꯛꯇ ꯂꯩꯍꯧꯕꯗꯣ ꯑꯗꯨꯒꯤ ꯈꯜꯂꯒ ꯇꯟꯕꯒꯤ ꯋꯥꯅꯤ ꯍꯩꯃꯥ ꯑꯗꯨꯒꯤꯕꯨ ꯀꯩꯗꯧꯋꯦꯒꯦ ꯑꯗꯨ ꯇꯥꯆꯧꯅ ꯂꯥꯡꯐꯩꯗꯒꯤ ꯍꯜꯂꯛꯄꯗ ꯑꯩꯒꯤ ꯐꯤ ꯐꯅꯦꯛ ꯃꯌꯥꯝ ꯑꯃ ꯂꯩꯔꯛꯎꯀꯣ ꯂꯩꯔꯛꯀꯦ ꯐꯤ ꯐꯅꯦꯛ ꯅꯠꯇꯦ ꯏꯆꯜꯅ ꯑꯄꯥꯝꯕ ꯄꯨꯝꯕ ꯍꯥꯏꯔꯛꯑꯣ ꯅꯪ ꯇꯥꯆꯧꯅ ꯂꯣꯏ ꯂꯩꯊꯔꯛꯇꯣꯏꯅꯤ ꯍꯥꯏ ꯑꯔꯦꯝꯕꯗꯅꯦ ꯁꯦꯜ ꯄꯪꯂꯣꯏ ꯂꯣꯏꯁꯤꯟꯒꯅꯨ ꯀꯣ ꯂꯩꯗ ꯌꯥꯗꯕ ꯈꯔ ꯈꯛ ꯂꯩꯔꯛꯀ ꯂꯣꯏꯔꯦ ꯑꯗꯨꯒꯤ ꯁꯔꯨꯛ ꯃꯔꯨꯞ ꯑꯃ ꯌꯥꯎꯁꯤꯟꯅꯕ ꯇꯧꯁꯤ ꯍꯣꯏꯃ ꯑꯩꯁꯨ ꯏꯗꯣꯝꯆꯥ ꯂꯩꯕꯤꯅ ꯃꯔꯨꯞ ꯑꯃ ꯍꯧꯒꯗꯧꯔꯤ ꯃꯗꯨ ꯑꯩꯁꯨ ꯌꯥꯎꯒꯦꯅ ꯍꯥꯏꯔꯝꯂꯤꯕꯅꯤ ꯑꯁꯤ ꯍꯥꯏꯅ ꯋꯥꯔꯤ ꯇꯧꯔꯤ ꯁꯣꯝꯗ ꯇꯣꯝꯕꯤꯔꯩꯒꯤ ꯌꯨꯝꯗꯅꯤ ꯇꯣꯝꯕꯤꯔꯩ ꯆꯥꯛ ꯑꯗꯨ ꯊꯣꯡꯂꯤ ꯇꯥꯟꯖꯥꯗꯨꯗ ꯈꯣꯝꯕ ꯌꯨ ꯉꯥꯎꯔꯒ ꯆꯪꯂꯛꯂꯝꯃꯤ ꯅꯨꯡꯉꯥꯏꯔꯦ ꯀꯩꯅꯣ ꯁꯦꯜꯁꯨ ꯂꯣꯏꯅ ꯖ꯭ꯋꯥꯔꯗ ꯃꯥꯡꯍꯧꯔꯦ ꯑꯗꯨꯒ ꯁꯦꯜ ꯌꯥꯎꯗ꯭ꯔꯕꯗꯤ ꯖ꯭ꯋꯥꯔ ꯁꯥꯟꯅꯕ ꯌꯥꯎꯍꯜꯂꯣꯏ ꯀꯥꯏꯗꯣ ꯃꯥꯒꯤ ꯃꯨꯊꯤꯗꯨꯅ ꯑꯩꯕꯨ ꯇꯥꯜꯂꯛ ꯍꯥꯏ ꯀꯅꯥꯅ ꯏꯆꯥꯗ ꯀꯩꯗꯧꯔꯛꯏꯅꯣ ꯏꯃꯥ ꯃꯥꯒꯤ ꯃꯨꯊꯤ ꯍꯥꯏꯕ ꯎꯁꯤ ꯃꯥꯟꯕꯗꯨꯅ ꯅꯆꯥꯏꯁꯦ ꯁꯦꯜ ꯌꯥꯎꯗ꯭ꯔꯕꯗꯤ ꯖ꯭ꯋꯥꯔ ꯁꯥꯟꯅꯕ ꯌꯥꯎꯕ ꯌꯥꯔꯣꯏ ꯍꯥꯏꯗꯅ ꯇꯥꯜꯂꯛꯂꯤꯕꯅꯤꯅꯦ ꯀꯔꯤ ꯃꯥꯅ ꯍꯦꯛꯇ ꯏꯆꯥꯕꯨ ꯇꯥꯟꯕ ꯌꯥꯕ꯭ꯔꯥ ꯑꯗꯨꯅꯦ ꯑꯩꯁꯦ ꯈꯪꯅꯤ ꯍꯌꯦꯡꯗꯤ ꯑꯩꯈꯣꯏꯒꯤ ꯁꯟꯕꯤ ꯑꯃ ꯂꯩꯔꯤꯁꯦ ꯃꯁꯤ ꯌꯣꯟꯊꯣꯛꯂꯒ ꯖ꯭ꯋꯥꯔ ꯁꯥꯟꯅꯒꯦ ꯁꯟꯕꯤ ꯌꯣꯟꯊꯣꯛꯄꯗꯤ ꯌꯥꯔꯣꯏꯍꯦ ꯅꯪꯁꯨ ꯁꯟꯕꯤꯁꯤꯗꯒꯤ ꯁꯪꯒꯣꯝ ꯈꯔ ꯁꯨꯝꯂꯒ ꯃꯤꯉꯣꯟꯗ ꯌꯣꯜꯂꯒ ꯐꯪꯂꯛꯄ ꯁꯦꯜꯗꯨꯅ ꯏꯃꯨꯡ ꯄꯨꯅꯔꯤꯕꯅꯤꯅꯦ ꯅꯪꯕꯨ ꯑꯗꯨꯅ ꯁꯟꯕꯤꯁꯤꯗꯤ ꯌꯣꯟꯕ ꯌꯥꯗꯦ ꯏꯃꯥ ꯏꯕꯨꯡꯉꯣ ꯍꯦꯔꯥ ꯁꯟꯕꯤꯁꯤꯕꯨ ꯋꯥ ꯑꯣꯏꯅ ꯍꯦꯛ ꯇꯧ ꯑꯩꯅ ꯅꯣꯡꯃ ꯖ꯭ꯋꯥꯔ ꯁꯦꯟ ꯇꯣꯡꯂꯛꯄꯗ ꯑꯃꯨꯛ ꯂꯩꯕ ꯌꯥꯏ ꯀꯩ ꯀꯥꯟꯗ ꯁꯤꯃ ꯆꯥꯛꯇꯨ ꯑꯗꯨꯝ ꯊꯤꯔꯣ ꯆꯥꯛ ꯑꯃ ꯂꯥꯝꯃꯤ ꯍꯣꯏ ꯊꯤꯔꯛꯑꯒꯦ ꯑꯁꯤ ꯍꯥꯏꯅ ꯆꯥꯛ ꯑꯗꯨ ꯊꯤꯗꯨꯅ ꯃꯆꯥꯅꯨꯄꯥꯕꯨ ꯆꯥꯛ ꯄꯤꯖꯔꯤ ꯑꯁꯨꯝꯅ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯈꯤ ꯄꯤꯕꯥꯅ ꯂꯥꯡꯐꯩ ꯆꯠꯀꯗꯕ ꯅꯨꯃꯤꯠ ꯑꯗꯨꯅꯤ ꯄꯤꯕꯥ ꯃꯪꯒꯣꯜꯗ ꯐꯝꯗꯨꯅ ꯂꯩꯔꯤꯕ ꯃꯃꯥꯒꯤ ꯃꯈꯣꯡ ꯑꯗꯨ ꯁꯣꯛꯇꯨꯅ ꯏꯃꯥ ꯅꯆꯥ ꯆꯠꯆꯔꯨꯈꯤꯒꯦ ꯆꯠꯂꯨꯔꯣ ꯇꯦꯛꯇ ꯀꯥꯏꯗꯅꯅꯦ ꯍꯩ ꯌꯦꯡꯉꯣꯏ ꯌꯨꯝꯗ ꯑꯃꯨꯛ ꯍꯜꯂꯛꯎꯀꯣ ꯂꯥꯡꯐꯩꯗ ꯂꯩꯔꯒ ꯉꯧꯁꯤꯟꯅꯕ ꯌꯥꯗꯦꯀꯣ ꯏꯃꯥ ꯏꯕꯨꯡꯉꯣ ꯃꯤꯒ ꯈꯠꯅ ꯆꯩꯅ ꯇꯧꯒꯅꯨ ꯆꯦꯛꯁꯤꯟꯅ ꯅꯤꯡꯊꯤꯖꯅ ꯂꯩꯌꯨꯀꯣ ꯍꯣꯏꯃ ꯇꯣꯝꯕꯤꯔꯩ ꯃꯥꯁꯨ ꯑꯐꯕꯤ ꯁꯥꯗꯨꯅ ꯂꯩꯃꯍꯣꯏꯗ ꯂꯥꯛꯂꯝꯃꯤ ꯏꯆꯥ ꯄꯤꯕꯥꯅ ꯂꯥꯡꯐꯩ ꯆꯠꯅꯤꯗꯨꯗ ꯂꯥꯛꯂꯤꯕꯅꯤ ꯑꯩꯁꯨ ꯃꯕꯣꯛ ꯅꯆꯥ ꯑꯃꯨꯛ ꯆꯠꯆꯔꯨꯈꯤꯒꯦ ꯆꯠꯂꯨ ꯇꯥꯆꯧ ꯑꯩꯅ ꯍꯥꯏꯕꯁꯤꯡꯗꯣ ꯂꯩꯔꯛꯄ ꯀꯥꯎꯅꯤꯀꯣ ꯀꯥꯎꯔꯣꯏ ꯏꯆꯟ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯀꯅꯨꯀꯣ ꯏꯃꯥꯅ ꯍꯥꯏꯕꯤꯂꯨ ꯀꯣ ꯏꯃꯥꯕꯨ ꯊꯕꯛ ꯑꯋꯥꯕ ꯁꯨꯍꯟꯒꯅꯨ ꯍꯣꯏ ꯇꯥꯆꯧ ꯐꯔꯦ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ ꯍꯥꯏ ꯐꯖꯅ ꯆꯠꯂꯨꯀꯣ ꯏꯃꯥ ꯏꯕꯨꯡꯉꯣ ꯍꯣꯏ ꯏꯃꯥ ꯑꯁꯤ ꯍꯥꯏꯅ ꯄꯤꯕꯥ ꯆꯠꯈꯤꯔꯝꯃꯤ ꯆꯠꯈ꯭ꯔꯤꯕ ꯄꯤꯕꯥꯗ ꯌꯦꯡꯗꯨꯅ ꯇꯣꯝꯕꯤꯔꯩ ꯃꯕꯨꯛꯅꯤꯡꯗ ꯑꯁꯨꯝꯅ ꯈꯟꯖꯩ ꯂꯥꯡꯐꯩ ꯆꯠꯄꯗ ꯅꯪꯗ ꯂꯥꯡꯐꯩꯗ ꯂꯝꯁꯤ ꯁꯤꯔꯣꯍꯦ ꯑꯁꯨꯛ ꯌꯥꯝꯅ ꯐꯕ ꯃꯆꯥꯁꯤꯕꯨ ꯀꯔꯤ ꯃꯆꯥꯅꯣ ꯅꯪꯗ ꯁꯤꯔꯣ ꯑꯁꯤ ꯍꯥꯏꯅ ꯃꯨꯔꯨꯝ ꯁꯣꯜꯂꯤ ꯂꯩꯃ ꯇꯣꯝꯕꯤꯔꯩꯒꯤ ꯃꯇꯧ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯏꯆꯦ ꯀꯩꯗꯧꯔꯒꯦ ꯃꯨꯔꯨꯝ ꯁꯣꯜꯂꯤꯕꯗꯨꯕꯣ ꯀꯩꯁꯨꯝ ꯇꯧꯗꯦ ꯑꯩꯒꯤ ꯆꯤꯜ ꯑꯁꯦ ꯃꯁꯥꯒꯤ ꯑꯃꯨꯛ ꯈꯞꯆꯣꯡ ꯆꯣꯡꯕꯅꯦ ꯑꯗ ꯅꯪꯅ ꯃꯨꯔꯨꯝ ꯁꯣꯟꯕ ꯑꯣꯏꯅ ꯃꯥꯜꯂꯤ ꯑꯣꯏꯔꯤꯅꯤ ꯑꯣ ꯑꯗꯣ ꯏꯆꯦꯕꯨ ꯆꯥꯛ ꯆꯥꯔꯕ꯭ꯔꯣ ꯆꯥꯗ꯭ꯔꯤꯗ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯉꯥ ꯊꯣꯡꯕ ꯄꯤꯔꯛꯀꯦ ꯍꯣꯏ ꯌꯥꯏꯌꯦ ꯏꯃꯥꯒꯤ ꯅꯨꯡꯁꯤꯌꯥ ꯅꯪ ꯏꯃꯥꯕꯣꯛꯀꯤ ꯏꯟꯁꯥꯡ ꯈꯔ ꯄꯤꯕꯤꯈꯣ ꯈꯔ ꯌꯥꯝꯅ ꯍꯥꯞꯄꯨꯀꯣ ꯏꯟꯁꯥꯡꯗꯣ ꯍꯣꯏ ꯏꯃꯥꯕꯣꯛ ꯅꯆꯥ ꯏꯟꯁꯥꯡ ꯂꯧꯊꯣꯛꯂꯨꯈꯤꯒꯦ ꯉꯥꯏꯍꯥꯛ ꯉꯥꯏꯕꯤꯔꯝꯃꯨ ꯉꯥꯏꯗ꯭ꯔꯕꯗꯤ ꯀꯔꯤꯅꯣꯅꯦ ꯏꯟꯁꯥꯡ ꯄꯤꯔꯛꯀꯦ ꯍꯥꯏꯔꯒ ꯑꯩꯕꯨ ꯉꯥꯏꯗꯅ ꯆꯠꯀꯗ꯭ꯔꯣ ꯀꯔꯤꯅꯣꯅꯦ ꯃꯁꯤꯕꯣ ꯉꯥꯡꯕ ꯁꯛꯄ ꯌꯥꯝ ꯍꯩꯔꯦ ꯀꯥꯏꯗꯅ ꯉꯥꯡꯂꯤꯕ ꯍꯥꯏꯗꯨꯅꯤꯅꯦ ꯃꯁꯤ ꯅꯨꯄꯤꯁꯤꯗꯤ ꯀꯩꯉꯝꯅꯤꯅ ꯃꯁꯤꯒꯤ ꯑꯣꯏꯕ ꯏ ꯀꯥꯔꯛꯇꯅ ꯏꯟꯁꯥꯡ ꯑꯃ ꯄꯤꯔꯣꯏꯀꯣ ꯃꯁꯤ ꯑꯁꯤ ꯈꯟꯅ ꯅꯨꯡꯁꯤ ꯏꯃꯨꯡꯗ ꯆꯪꯈꯤ ꯇꯣꯝꯕꯤꯔꯩ ꯂꯩꯃꯗ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯍꯩꯃꯥ ꯂꯩꯃ ꯅꯪꯅ ꯁꯤꯔꯤꯕ ꯂꯤꯛꯇꯨꯕꯨ ꯁꯅꯥꯒꯤꯔꯣ ꯅꯆꯥꯅꯨꯄꯥꯅ ꯅꯪꯒꯤ ꯁꯅꯥꯒꯤ ꯂꯤꯛ ꯁꯥꯕꯤꯅꯦ ꯑꯗꯨꯕꯨ ꯁꯥꯕꯤꯔꯕꯣ ꯍꯣꯏ ꯁꯥꯕꯤꯔꯤ ꯏꯆꯦ ꯑꯩꯅ ꯁꯥꯔꯨꯅꯨ ꯍꯥꯏꯕꯕు ꯌꯥꯗꯦ ꯇꯣꯝꯕꯤꯔꯩ ꯀꯔꯦꯝꯅꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯅꯪꯗꯤ ꯅꯄꯨꯟꯁꯤꯒꯤ ꯑꯗꯨꯅ ꯑꯍꯥꯟꯕ ꯑꯣꯏꯔꯤꯅꯤ ꯁꯅꯥꯒꯤ ꯂꯤꯛ ꯁꯤꯕ ꯀꯥꯏꯗꯣ ꯂꯩꯃ ꯇꯣꯝꯕꯤꯔꯩꯒꯤ ꯋꯥꯉꯥꯡ ꯑꯗꯨꯗ ꯀꯔꯤꯁꯨ ꯑꯁꯥꯎꯕꯒꯤ ꯃꯇꯧ ꯎꯠꯇꯅ ꯑꯗꯨꯃꯛ ꯏꯆꯝ ꯆꯝꯅ ꯈꯨꯝꯂꯛꯂꯝꯃꯤ ꯍꯣꯏ ꯃꯥꯅꯤ ꯏꯆꯦ ꯄꯨꯟꯁꯤꯒꯤ ꯑꯍꯥꯟꯕꯅꯤ ꯏꯆꯥ ꯅꯨꯄꯥ ꯆꯥꯎꯔꯛꯄꯗꯒꯤ ꯂꯥꯏꯔꯕꯤ ꯃꯃꯥ ꯑꯩꯁꯦ ꯁꯅꯥꯒꯤ ꯂꯤꯛ ꯐꯥꯎꯕꯗꯤ ꯁꯤꯕ ꯐꯪꯖꯔꯤ ꯃꯁꯛꯁꯤꯒ ꯁꯅꯥꯒꯤ ꯂꯤꯛ ꯑꯃ ꯁꯤꯔꯤ ꯀꯥꯏꯗꯅ ꯍꯔꯥꯎꯖꯕ ꯃꯥꯜꯂꯤꯅꯦ ꯀꯩ ꯍꯥꯏꯕꯅꯣ ꯏꯆꯦ ꯀꯔꯤꯁꯨ ꯍꯥꯏꯗꯦ ꯁꯨꯝ ꯅꯪꯉꯣꯟꯗ ꯌꯥꯝ ꯄꯛꯆꯩ ꯍꯥꯏꯕꯅꯤꯗ ꯑꯁꯨꯝꯅ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯈꯤ ꯇꯣꯝꯕꯤꯔꯩꯒꯤ ꯃꯆꯥꯅꯨꯄꯥ ꯈꯣꯝꯕꯅ ꯖ꯭ꯋꯥꯔꯗ ꯁꯦꯜ ꯃꯥꯡꯍꯟꯕꯗꯒꯤ ꯅꯣꯡꯃꯒꯤ ꯇꯣꯝꯕꯤꯔꯩꯒꯤ ꯏꯃꯨꯡ ꯑꯗꯨ ꯂꯥꯏꯔ ꯇꯥꯜꯂꯛꯂꯝꯃꯤ ꯑꯗꯨꯕꯨ ꯂꯩꯃꯍꯣꯏꯒꯤ ꯏꯃꯨꯡꯗꯤ ꯄꯤꯕꯥꯅ ꯂꯥꯡꯐꯩꯗ ꯆꯠꯇꯨꯅ ꯁꯦꯜ ꯇꯥꯟꯕꯒ
ꯅꯨꯡꯁꯤꯅ ꯐꯤꯁꯥ ꯂꯣꯟꯁꯥ ꯇꯧꯗꯨꯅ ꯁꯦꯜ ꯇꯥꯟꯕꯒ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯅꯨꯡꯉꯥꯏꯕ ꯍꯦꯟꯒꯠꯂꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗꯗꯤ ꯂꯩꯃꯍꯣꯏꯒꯤ ꯏꯃꯨꯡ ꯑꯗꯨ ꯋꯥꯠꯇ ꯄꯥꯗꯕ ꯆꯥꯕ ꯊꯛꯄ ꯃꯔꯥꯡ ꯀꯥꯏꯕ ꯁꯦꯜ ꯄꯥꯏꯕ ꯏꯃꯨꯡ ꯑꯃ ꯑꯣꯏꯔꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏꯒꯤ ꯏꯃꯨꯡꯅ ꯅꯨꯡꯉꯥꯏꯈꯠꯂꯛꯄ ꯑꯁꯤꯗ ꯀꯂꯛ ꯅꯤꯍꯧ ꯆꯥꯎꯕꯤ ꯃꯕꯨꯛ ꯐꯠꯇꯕꯤ ꯇꯣꯝꯕꯤꯔꯩꯗꯤ ꯃꯁꯥꯗꯨ ꯂꯩꯕ ꯌꯥꯔꯝꯗꯦ꯫ ꯀꯂꯛꯄꯅ ꯃꯁꯥꯗꯨ ꯀꯩꯅꯣꯃ ꯇꯧꯔꯝꯃꯤ꯫ ꯇꯣꯝꯕꯤꯔꯩ ꯃꯈꯣꯏꯒꯤ ꯃꯪꯒꯣꯜ ꯑꯗꯨꯗ ꯐꯝꯗꯨꯅ ꯋꯥꯈꯜ ꯇꯧꯔꯤ꯫ ꯂꯩꯃꯍꯣꯏꯒꯤ ꯏꯃꯨꯡꯗꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯁꯨꯝ ꯅꯨꯡꯉꯥꯏꯕ ꯍꯦꯟꯒꯠꯂꯛꯏ꯫ ꯀꯔꯝꯅ ꯃꯣꯏꯒꯤ ꯏꯃꯨꯡꯁꯦ ꯅꯝꯊꯒꯅꯤ? ꯃꯣꯏꯒꯤ ꯏꯃꯨꯡꯅ ꯅꯨꯡꯉꯥꯏꯅ ꯂꯩꯕꯁꯤ ꯎꯕꯗ ꯑꯩ ꯏꯁꯥꯁꯦ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯆꯥꯛꯏ ꯍꯥꯏ ꯋꯥꯅꯤ꯫ ꯃꯇꯧ ꯀꯔꯝꯅ ꯃꯣꯏꯒꯤ ꯏꯃꯨꯡꯁꯤ ꯂꯥꯏꯔ ꯇꯜꯍꯟꯒꯅꯤ? ꯑꯩ ꯍꯧꯖꯤꯛ ꯀꯔꯤ ꯇꯧꯅꯤ? ꯑꯩ ꯃꯨꯟꯅ ꯋꯥꯈꯜ ꯑꯝꯇ ꯈꯟꯒꯦ꯫ ꯑꯁꯤ ꯈꯟꯅ ꯇꯣꯝꯕꯤꯔꯩ ꯐꯠꯇ ꯂꯧꯁꯤꯡ ꯑꯃ ꯃꯥꯒꯤ ꯃꯀꯣꯛ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ꯫ ꯎꯪꯗꯨꯅ ꯂꯩꯔꯝꯕ ꯇꯣꯝꯕꯤꯔꯩ ꯃꯆꯤꯟ ꯆꯤꯡꯂꯞ ꯅꯣꯛꯇꯨꯅ ꯂꯩꯔꯦ ꯃꯈꯣꯏ ꯏꯃꯨꯡꯁꯦ ꯅꯝꯊꯅꯕ ꯎꯄꯥꯏ ꯑꯃ ꯂꯩꯔꯦ꯫ ꯀꯥꯟꯅꯗꯦ, ꯑꯩ ꯍꯧꯖꯤꯛꯃꯛ ꯑꯩꯈꯣꯏ ꯏꯆꯦꯍꯣꯏꯗ ꯆꯠꯂꯨꯈꯤꯒꯦ꯫ ꯑꯁꯤ ꯍꯥꯏꯅ ꯇꯣꯝꯕꯤꯔꯩ ꯃꯐꯤ ꯂꯣꯏꯁꯤꯟꯗꯨꯅ ꯃꯥꯒ ꯍꯦꯛ ꯄꯣꯛꯃꯤꯟꯅꯕ ꯑꯃꯥꯏꯕꯤ ꯑꯣꯏꯕꯤ ꯃꯆꯦ ꯑꯆꯧꯕꯤꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯃꯆꯦꯒꯤ ꯃꯌꯨꯝ ꯌꯧꯔꯕꯗ ꯇꯣꯝꯕꯤꯔꯩ ꯃꯆꯦꯕꯨ ꯀꯧꯔꯛꯂꯝꯃꯤ꯫ ꯏꯆꯦ, ꯏꯆꯦ, ꯍꯣꯏ ꯏꯆꯦ꯫ ꯑꯆꯧꯕꯤ ꯃꯅꯥꯎꯅꯨꯄꯤꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕꯗ ꯏꯃꯨꯡꯗꯒꯤ ꯍꯔꯥꯎꯅ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯍꯩꯃꯥ ꯇꯣꯝꯕꯤꯔꯩ, ꯑꯣꯟꯊꯣꯛꯅ ꯊꯥꯖꯈꯤꯗ꯭ꯔꯦꯗ꯫ ꯏꯅꯥꯎꯅ ꯅꯆꯦ ꯑꯩꯒꯤꯗ ꯂꯥꯛꯄꯕꯨ ꯀꯔꯤ ꯂꯩꯔꯦ? ꯂꯥꯎ ꯀꯥꯈꯠꯂꯛꯎ, ꯐꯤꯗꯥ ꯁꯣꯝꯅ ꯐꯝꯁꯤ ꯂꯥꯎ꯫ ꯇꯣꯝꯕꯤꯔꯩ ꯃꯪꯒꯣꯜ ꯑꯗꯨꯗ ꯀꯥꯈꯠꯂꯛꯇꯨꯅ ꯐꯤꯗꯥꯗꯨꯗ ꯐꯝꯊꯩ꯫ ꯑꯗꯨꯒ ꯃꯆꯦꯗ ꯑꯣꯟꯁꯤꯟꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏ꯫ ꯏꯆꯦ, ꯑꯩꯁꯦ ꯏꯆꯦꯒ ꯌꯥꯝ ꯂꯨꯕ ꯋꯥ ꯑꯃ ꯇꯥꯟꯅꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯀꯔꯤ ꯋꯥꯅꯣ ꯍꯥꯏꯔꯤꯁꯤꯕꯣ? ꯑꯇꯩ ꯀꯔꯤꯁꯨ ꯅꯠꯇꯦꯗ, ꯑꯩꯈꯣꯏꯒꯤ ꯏꯅꯥꯎ ꯂꯩꯃꯗꯣ ꯈꯪꯉꯤꯗꯅ꯫ ꯈꯪꯉꯤꯅꯦ, ꯑꯗꯨꯕꯨ ꯀꯩꯗꯧꯔꯒꯦ? ꯍꯣ, ꯍꯧꯖꯤꯛꯇꯤ ꯃꯈꯣꯏꯒꯤ ꯏꯃꯨꯡꯗꯣ ꯅꯨꯡꯉꯥꯏꯕꯅ ꯂꯣꯏꯔꯦ, ꯁꯦꯜꯒ ꯌꯥꯝ ꯄꯥꯏꯔꯦ꯫ ꯀꯔꯤꯅꯣ, ꯃꯣꯏꯕꯨ ꯊꯥꯏꯅꯗꯤ ꯌꯥꯝ ꯅꯪꯈꯤꯗꯥꯏꯅꯦ? ꯑꯣ, ꯊꯥꯏꯅꯕꯨꯗꯤ ꯌꯥꯝ ꯅꯪꯂꯝꯃꯤ, ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯂꯣꯏꯔꯦ ꯅꯨꯡꯉꯥꯏꯕꯅ꯫ ꯃꯆꯥꯅꯨꯄꯥꯁꯨ ꯃꯆꯥꯅꯨꯄꯤꯁꯨ ꯃꯔꯝ ꯂꯣꯏꯅ ꯃꯣꯛꯏ, ꯁꯦꯜ ꯇꯥꯟꯕ ꯌꯥꯝ ꯀꯜꯂꯤ꯫ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏꯒꯤ ꯏꯃꯨꯡꯗꯣ ꯁꯦꯜ ꯄꯥꯏꯕ ꯋꯥꯠꯇ ꯄꯥꯗꯕ ꯏꯃꯨꯡ ꯉꯩꯗꯨ ꯑꯣꯏꯔꯦ꯫ ꯃꯈꯣꯏꯒꯤ ꯏꯃꯨꯡꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯂꯩꯕ ꯎꯔꯒ ꯑꯩꯒꯤ ꯊꯃꯣꯏꯁꯤꯗ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯍꯦꯛꯇ ꯆꯥꯛꯄ꯫ ꯑꯗꯨꯅꯅꯤ ꯏꯆꯦ, ꯃꯈꯣꯏꯒꯤ ꯏꯃꯨꯡꯗꯣ ꯀꯔꯝ ꯇꯧꯔꯒ ꯑꯋꯥꯕ ꯇꯥꯍꯟꯒꯅꯤ ꯍꯥꯏꯗꯅ ꯏꯆꯦꯒ ꯇꯥꯟꯅꯕ ꯂꯥꯛꯂꯤꯕꯅꯤ꯫ ꯃꯈꯣꯏꯒꯤ ꯏꯃꯨꯡꯗꯣ ꯑꯃꯨꯛꯇꯗꯤ ꯎꯠꯀꯤ ꯃꯄꯩ ꯑꯣꯏꯅ ꯇꯨꯝꯅꯕ ꯏꯆꯦꯅ ꯎꯄꯥꯏ ꯑꯝꯇ ꯇꯥꯛꯄꯤꯌꯨ꯫ ꯍꯩꯃꯥ ꯑꯗꯨꯒꯤ ꯑꯣꯏꯔꯦ, ꯀꯔꯤꯝ ꯈꯜꯂꯨꯅꯨ ꯏꯅꯥꯎꯁꯤꯗꯤ, ꯅꯆꯦ ꯑꯩ ꯇꯧꯒꯦ꯫ ꯅꯪꯒꯤ ꯅꯆꯦ ꯑꯩ ꯂꯩꯔꯤꯁꯤꯗꯤ, ꯑꯩ ꯇꯧꯒꯦ꯫ ꯇꯣꯝꯕꯤꯔꯩꯒꯤ ꯃꯆꯦ ꯑꯆꯧꯕꯤꯁꯨ ꯃꯕꯨꯛ ꯌꯥꯝꯅ ꯐꯠꯇꯕ ꯃꯤꯒꯤ ꯃꯥꯡꯅꯕ ꯁꯤꯟꯕ ꯑꯃꯥꯏꯕꯤ ꯑꯃꯅꯤ꯫ ꯑꯗꯨꯅ ꯑꯆꯧꯕꯤꯅ ꯇꯣꯝꯕꯤꯔꯩꯗ ꯋꯥ ꯀꯌꯥ ꯑꯃ ꯍꯥꯏꯔꯤ꯫ ꯑꯗꯨꯒ ꯇꯣꯝꯕꯤꯔꯩꯗ ꯑꯆꯧꯕꯤꯅ ꯂꯩ ꯑꯃ ꯄꯤꯔꯛꯇꯨꯅ, ꯁꯦ, ꯃꯁꯤꯒꯤ ꯂꯩꯁꯤ ꯄꯣꯠ ꯁꯦꯝ ꯌꯥꯎꯔꯕ ꯂꯩꯅꯤ꯫ ꯃꯁꯤꯕꯨꯅꯦ ꯅꯪꯅ ꯇꯨꯃꯤꯟꯅ ꯀꯅꯥ ꯈꯪꯍꯟꯗꯅ ꯂꯩꯃꯍꯣꯏꯒꯤ ꯏꯃꯨꯡꯗ ꯂꯪꯁꯤꯜꯂꯨ꯫ ꯃꯁꯤꯕꯨ ꯍꯦꯛ ꯂꯪꯁꯤꯟꯈ꯭ꯔꯕ ꯃꯈꯣꯏꯒꯤ ꯏꯃꯨꯡꯗꯣ ꯇꯧꯔꯨ ꯊꯕꯛ ꯈꯨꯗꯤꯡ ꯗꯥꯎ ꯊꯨꯝ ꯑꯃꯠꯇ ꯌꯥꯔꯔꯣꯏ꯫ ꯑꯗꯨꯒꯅꯦ ꯃꯈꯣꯏꯒꯤ ꯏꯃꯨꯡꯗꯣ ꯑꯅꯥ ꯂꯥꯏꯑꯣꯡ ꯈꯛꯇ ꯅꯥꯔꯛꯂꯗꯧꯅꯤ꯫ ꯇꯣꯝꯕꯤꯔꯩ ꯂꯩꯗꯨ ꯂꯧꯁꯤꯟꯗꯨꯅ, ꯏꯆꯦ, ꯑꯗꯨꯗꯤ ꯅꯅꯥꯎ ꯑꯃꯨꯛ ꯆꯠꯂꯒꯦ꯫ ꯅꯣꯡꯃ ꯃꯇꯥꯡ ꯆꯥꯕ ꯑꯃꯗ ꯏꯆꯦ ꯏꯅꯥꯎ ꯆꯥꯛ ꯆꯔꯥ ꯑꯃ ꯆꯥꯃꯤꯟꯅꯁꯤ꯫ ꯉꯁꯤꯒꯤꯗꯤ ꯅꯅꯥꯎ ꯆꯠꯂꯒꯦ꯫ ꯑꯁꯤ ꯍꯥꯏꯅ ꯇꯣꯝꯕꯤꯔꯩ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯃꯌꯨꯝꯗ ꯍꯜꯂꯛꯄꯒ ꯇꯣꯝꯕꯤꯔꯩ ꯄꯟꯊꯕ ꯇꯧꯗꯅ ꯉꯁꯥꯏ ꯃꯆꯦ ꯑꯆꯧꯕꯤꯅ ꯄꯤꯔꯛꯈꯤꯕ ꯄꯣꯠꯁꯦꯝ ꯌꯥꯎꯕ ꯂꯩ ꯑꯗꯨ ꯐꯤꯖꯤꯗ ꯀꯤꯁꯤꯟꯗꯨꯅ ꯂꯩꯃꯍꯣꯏꯗ ꯂꯥꯛꯂꯝꯃꯤ꯫ ꯃꯣꯏ ꯏꯃꯨꯡꯁꯤꯕꯨ ꯃꯤ ꯀꯅꯥꯝ ꯂꯩꯇꯕ ꯖꯥꯠꯂꯅꯦ? ꯑꯣ, ꯃꯅꯤꯡꯂꯣꯝꯗ ꯃꯈꯣꯜ ꯊꯥꯏ, ꯃꯅꯤꯡꯂꯣꯝꯗ ꯂꯣꯏꯅ ꯂꯩꯔ ꯃꯥꯜꯂꯦ꯫ ꯐꯅꯗꯨꯝ ꯇꯥꯟ ꯆꯥꯔꯦ ꯑꯩꯅ ꯇꯧꯒꯦ ꯈꯜꯂꯤꯕ ꯊꯕꯛꯁꯤꯒ꯫ ꯑꯁꯤ ꯍꯥꯏꯅ ꯇꯣꯝꯕꯤꯔꯩ ꯐꯤꯖꯤꯗꯒꯤ ꯂꯩꯗꯨ ꯂꯧꯊꯣꯛꯇꯨꯅ ꯐꯠ ꯏꯃꯨꯡꯂꯣꯝꯗ ꯂꯪꯁꯤꯜꯂꯒ ꯃꯌꯨꯝꯗ ꯄꯨꯔꯕ ꯍꯜꯂꯛꯂꯝꯃꯤ꯫ ꯃꯊꯪꯒꯤ ꯑꯌꯨꯛꯇꯅꯤ ꯅꯨꯡꯁꯤꯅ ꯋꯥꯏ ꯁꯤꯠꯄꯗ ꯉꯔꯥꯡ ꯇꯣꯝꯕꯤꯔꯩꯅ ꯂꯪꯁꯤꯜꯂꯝꯕ ꯂꯩ ꯑꯗꯨ ꯊꯦꯡꯅꯔꯝꯃꯤ꯫ ꯀꯗꯥꯏꯗꯒꯤ ꯂꯩꯅꯣ ꯁꯤꯗ ꯇꯥꯔꯝꯃꯤꯁꯤꯅ? ꯑꯁꯤ ꯍꯥꯏꯅ ꯅꯨꯡꯁꯤ ꯋꯥꯏ ꯁꯤꯠꯄꯒꯤ ꯐꯠꯇꯕꯁꯤꯡ ꯑꯗꯨꯒ ꯂꯩꯗꯨꯒ ꯄꯦꯛꯊꯣꯛꯇꯨꯅ ꯏꯪꯈꯣꯜ ꯃꯅꯥꯛ ꯑꯗꯨꯗ ꯂꯪꯁꯤꯜꯂꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯂꯩꯃ ꯃꯄꯥꯜꯗ ꯊꯣꯔꯛꯂꯝꯃꯤ꯫ ꯍꯥꯏ ꯅꯨꯡꯁꯤ, ꯇꯥꯕ꯭ꯔꯅꯦ ꯅꯪꯕꯣ? ꯉꯁꯤꯗꯤ ꯑꯩ ꯏꯁꯥꯁꯦ ꯌꯥꯝ ꯉꯝꯗ꯭ꯔꯦ, ꯀꯩꯗꯧꯔꯕꯅꯣ ꯈꯪꯗꯦꯅꯦ ꯅꯪꯕꯣ? ꯑꯩ ꯇꯥꯕ꯭ꯔꯣ? ꯏꯃꯥꯒꯤ ꯅꯥꯛꯇ ꯑꯝꯇ ꯂꯥꯛꯑꯣ꯫ ꯇꯥꯔꯦ ꯏꯃꯥ꯫ ꯏꯃꯥ, ꯀꯩꯗꯧꯔꯦ ꯍꯥꯏꯕꯅꯣ? ꯅꯁꯥ ꯉꯝꯗ꯭ꯔꯕꯣ? ꯉꯁꯤꯗꯤ ꯏꯃꯥꯁꯦ ꯍꯛꯆꯥꯡꯁꯤ ꯀꯩꯅꯣꯝ ꯇꯧꯔꯦ, ꯀꯣꯛꯁꯤꯁꯨ ꯏꯉꯥꯎ ꯉꯥꯎꯏ꯫ ꯃꯪꯒꯣꯜꯁꯤꯗ ꯐꯛꯇꯣ ꯑꯃꯨꯛꯇ ꯊꯥꯎ, ꯏꯃꯥ ꯉꯥꯏꯍꯥꯛꯇ ꯍꯤꯞꯀꯦ ꯃꯄꯥꯟꯁꯤꯗ꯫ ꯍꯣꯏ ꯏꯃꯥ꯫ ꯑꯁꯤ ꯍꯥꯏꯅ ꯅꯨꯡꯁꯤꯅ ꯐꯛ ꯊꯥꯗꯨꯅ ꯃꯃꯥꯕꯨ ꯍꯤꯞꯍꯜꯂꯤ꯫ ꯏꯃꯥ, ꯁꯤꯗ ꯉꯥꯏꯍꯥꯛꯇꯪ ꯍꯤꯞꯄꯣ, ꯑꯩ ꯆꯥꯛ ꯐꯠ ꯊꯣꯡꯗꯣꯛꯈꯤꯒꯦ, ꯑꯗꯨꯒ ꯆꯥꯛꯁꯥ ꯈꯔ ꯆꯥꯁꯤꯟꯁꯤ꯫ ꯑꯁꯤ ꯍꯥꯏꯅ ꯅꯨꯡꯁꯤ ꯏꯃꯨꯡꯗ ꯆꯪꯈꯤ꯫ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯂꯩꯃꯗꯨ ꯑꯋꯣꯏꯕ ꯇꯥꯅ ꯂꯥꯏꯑꯣꯡ ꯈꯪꯗꯕ ꯂꯩꯅꯥꯅ ꯅꯥꯔꯛꯂꯝꯃꯤ꯫ ꯃꯃꯥꯅ ꯅꯥꯔꯤꯉꯩꯒꯤ ꯆꯩꯔꯛ ꯑꯁꯤꯗ ꯅꯨꯡꯁꯤꯁꯨ
ꯑꯃꯨꯛ ꯌꯥꯝ ꯀꯟꯅ ꯅꯥꯔꯛꯂꯝꯃꯤ꯫ ꯇꯣꯝꯕꯤꯔꯩ ꯃꯥꯗꯤ ꯂꯩꯃ ꯑꯃꯗꯤ ꯃꯆꯥꯅꯨꯄꯤ ꯅꯨꯡꯁꯤꯅ ꯂꯥꯏꯑꯣꯡ ꯈꯪꯒ ꯅꯥꯕꯗꯨꯗ ꯌꯥꯝꯅ ꯍꯔꯥꯎꯕ ꯍꯥꯏꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯅꯍꯥꯟꯒꯤ ꯂꯩꯇꯣ ꯃꯊꯧꯗꯤ ꯐꯖꯅ ꯇꯧꯔꯦꯅꯦ꯫ ꯁꯤ ꯃꯉꯥꯏ ꯀꯩꯅꯣ? ꯀꯥꯟꯅꯗꯦ꯫ ꯃꯈꯣꯏꯅ ꯑꯇꯣꯞꯄ ꯑꯃꯥꯏꯕ ꯑꯃꯥꯏꯕꯤ ꯇꯥꯟꯅꯗ꯭ꯔꯤꯉꯩ ꯑꯩꯈꯣꯏ ꯏꯆꯦꯗ ꯑꯣꯏꯅ ꯃꯣꯏꯕꯨ ꯌꯦꯡꯍꯟꯗꯕ ꯌꯥꯗꯦ꯫ ꯑꯗꯨꯗꯤ ꯑꯩ ꯍꯧꯖꯤꯛꯃꯛ ꯃꯣꯏꯗ ꯆꯠꯇꯨꯅ ꯑꯃꯥꯏꯕꯤ ꯌꯦꯡꯕꯒꯤ ꯋꯥ ꯍꯧꯗꯣꯛꯂꯨꯈꯤꯒꯦ꯫ ꯑꯁꯤ ꯈꯟꯅ ꯇꯣꯝꯕꯤꯔꯩ ꯂꯩꯃꯍꯣꯏꯗ ꯂꯥꯛꯂꯝꯃꯤ꯫ ꯍꯩ ꯂꯩꯃ, ꯅꯣꯏꯅ ꯃꯥ ꯅꯆꯥꯕꯨ ꯀꯌꯥꯝ ꯀꯟꯅ ꯉꯝꯗ꯭ꯔꯒꯦ? ꯅꯠꯇꯦ ꯅꯣꯏꯕꯨ ꯑꯃꯥꯏꯕ ꯑꯃꯥꯏꯕꯤꯒ ꯑꯝꯇ ꯌꯦꯡꯗ꯭ꯔꯕ꯭ꯔꯥ ꯍꯥꯏꯋꯥꯅꯤ? ꯏꯆꯦ, ꯌꯦꯡꯗ꯭ꯔꯦꯗ꯫ ꯀꯩꯁꯨ ꯀꯟꯅ ꯅꯥꯕ ꯅꯠꯇꯦꯗꯅ ꯂꯥꯏꯊꯣꯛꯂꯨꯔꯒ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯅꯥꯕ ꯍꯦꯟꯖꯤꯜꯂꯛꯇꯅ ꯑꯁꯤ ꯌꯧꯅ ꯏꯁꯥꯁꯦ ꯁꯣꯛꯆꯤꯟꯈ꯭ꯔꯦ꯫ ꯌꯥꯝ ꯂꯥꯏꯊꯣꯛꯃꯜꯂꯦ ꯅꯣꯏꯁꯨ꯫ ꯑꯗꯣ ꯉꯁꯤ ꯑꯩꯅ ꯂꯥꯛꯂꯤꯕꯁꯦ ꯑꯇꯩꯒꯤ ꯅꯠꯇꯦ, ꯑꯩꯒꯤ ꯏꯆꯦ ꯑꯃꯥꯏꯕꯤ ꯑꯣꯏꯕ ꯑꯃ ꯂꯩꯕꯗꯣ ꯅꯪꯁꯨ ꯈꯪꯕ ꯅꯠꯇ꯭ꯔꯣ? ꯏꯆꯦ ꯑꯆꯧꯕꯤꯕꯨꯔꯥ? ꯍꯣꯏ ꯍꯣꯏ ꯃꯥꯅꯤ, ꯃꯉꯣꯟꯗ ꯑꯃꯨꯛꯇ ꯌꯦꯡꯍꯟꯁꯤ ꯍꯥꯏꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯌꯥꯝ ꯍꯩꯈ꯭ꯔꯕ ꯑꯃꯥꯏꯕꯤꯅꯤ, ꯅꯆꯤꯟ ꯊꯤ ꯍꯥꯏꯅꯤ꯫ ꯅꯣꯏꯅꯦ ꯑꯩꯒꯤ ꯏꯆꯦ ꯑꯃꯥꯏꯕꯤꯗꯨꯗ ꯌꯦꯡꯂꯕꯗꯤ ꯊꯨꯅ ꯅꯥꯕ ꯐꯒꯠꯂꯛꯀꯅꯤ꯫ ꯑꯗꯨꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯏꯆꯦ꯫ ꯏꯆꯦꯅ ꯈꯔ ꯑꯃꯥꯏꯕꯤꯗꯨꯕꯨ ꯄꯨꯕꯤꯔꯛꯎ, ꯅꯅꯥꯎꯅ ꯑꯋꯥꯃꯟ ꯃꯇꯤꯛ ꯆꯥꯅ ꯀꯠꯆꯒꯦ꯫ ꯍꯣꯏ ꯍꯣꯏ, ꯑꯩꯅ ꯐꯅꯕ ꯁꯤꯜꯂꯛꯑꯒꯦ꯫ ꯑꯁꯤ ꯍꯥꯏꯅ ꯇꯣꯝꯕꯤꯔꯩꯅ ꯄꯨꯛꯆꯦꯜ ꯆꯥꯎꯕꯤ ꯁꯥꯗꯨꯅ ꯃꯥꯒꯤ ꯃꯆꯦ ꯑꯃꯥꯏꯕꯤ ꯑꯆꯧꯕꯤꯗꯨꯗ ꯃꯃꯥ ꯃꯆꯥꯕꯨ ꯂꯥꯌꯦꯡꯍꯜꯂꯝꯃꯤ꯫ ꯑꯗꯨꯝꯅ ꯇꯣꯝꯕꯤꯔꯩ ꯑꯃꯗꯤ ꯃꯆꯦ ꯑꯆꯧꯕꯤ ꯑꯅꯤꯗꯨꯅ ꯃꯥꯟꯅꯔꯒ ꯂꯥꯌꯦꯡꯕꯒꯤ ꯃꯍꯨꯠ ꯂꯥꯌꯦꯡꯕ ꯁꯥꯁꯤꯟꯅꯗꯨꯅ ꯁꯦꯜ ꯀꯌꯥ ꯑꯃ ꯂꯩꯃꯗꯒꯤ ꯂꯧꯊꯣꯛꯂꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯂꯩꯃꯅ, ꯏꯃꯥꯒꯤ ꯕꯦꯝꯃ, ꯅꯪꯕꯨ ꯅꯁꯥꯗꯣ ꯈꯖꯤꯛꯇ ꯐꯥꯎ ꯐꯒꯠꯂꯛꯇ꯭ꯔꯤꯕ꯭ꯔꯣ? ꯈꯪꯗꯦ ꯏꯃꯥ, ꯏꯁꯥꯁꯦ ꯀꯩꯅꯣꯝꯃ ꯏꯇꯧ ꯇꯧꯔꯦ꯫ ꯏꯃꯥꯕꯨꯡꯅ ꯄꯨꯔꯛꯄ ꯑꯃꯥꯏꯕꯤꯗꯨꯅ ꯄꯤꯕ ꯍꯤꯗꯥꯛ ꯂꯥꯡꯊꯛꯇꯣ ꯀꯌꯥ ꯐꯒꯠꯇꯦꯗ꯫ ꯃꯥꯅ ꯄꯤꯕ ꯍꯤꯗꯥꯛꯇꯣ ꯊꯛꯅ ꯊꯛꯅ ꯅꯥꯕꯗꯨꯝ ꯍꯦꯟꯖꯤꯜꯂꯕ ꯀꯩꯅꯣꯝ ꯇꯧꯔꯦ꯫ ꯃꯥꯏꯅ ꯐꯖꯔꯛꯁꯤꯟꯗꯦ ꯏꯆꯥꯁꯤꯗꯤ꯫ ꯍꯤꯗꯥꯛꯄꯨ ꯍꯦꯛ ꯊꯛꯄꯒ ꯐꯩꯌꯦꯕ꯭ꯔꯣ? ꯑꯩꯅ ꯉꯝꯗ ꯆꯠꯇꯨꯅ ꯅꯪ ꯇꯥ ꯑꯃꯨꯗ ꯂꯪꯐꯩꯗ ꯂꯩꯈꯤꯕ ꯅꯕꯨꯡꯗꯣ ꯑꯗꯨꯗ ꯄꯥꯎ ꯑꯃꯨꯛꯇ ꯆꯦꯟꯕꯤꯌꯨꯗꯅ ꯍꯥꯏꯔꯨꯔꯕꯅꯤ꯫ ꯉꯁꯤ ꯅꯣꯡ ꯅꯤꯅꯤꯁꯤꯗ ꯅꯕꯨꯡꯁꯨ ꯌꯨꯝꯗ ꯍꯜꯂꯛꯂꯅꯤ꯫ ꯑꯗꯨꯒꯅꯦ ꯑꯇꯣꯞꯄ ꯑꯃꯥꯏꯕꯤꯔ ꯑꯃꯥꯏꯕꯔ ꯑꯃ ꯌꯦꯡꯉꯁꯤ꯫ ꯁꯣꯝꯗ ꯇꯣꯝꯕꯤꯔꯩ ꯄꯤꯕꯥꯅ ꯂꯪꯐꯩꯗꯒꯤ ꯍꯜꯂꯛꯂꯅꯤ ꯇꯥꯕꯗ ꯃꯕꯨꯛꯅꯤꯡꯗ ꯑꯁꯨꯝꯅ ꯈꯟꯖꯩ꯫ ꯄꯤꯕꯥꯁꯨ ꯂꯪꯐꯩꯗꯒꯤ ꯍꯜꯂꯛꯀꯗꯧꯔꯦ ꯍꯥꯏꯕ꯫ ꯃꯆꯟꯅꯨꯄꯤꯒꯤ ꯃꯃꯥꯒꯅ ꯅꯥꯔꯕꯅꯤꯅ ꯁꯣꯏꯗꯅ ꯂꯪꯐꯩꯗꯒꯤ ꯃꯌꯨꯝꯗ ꯍꯜꯂꯛꯇꯅꯤ꯫ ꯃꯥꯅ ꯃꯌꯨꯝꯗ ꯍꯦꯛ ꯍꯜꯂꯛꯄꯒ ꯃꯥꯕꯨꯁꯨ ꯑꯩꯅ ꯄꯣꯠꯁꯦꯝ ꯊꯥꯗꯧꯔꯤꯕꯅꯤ꯫ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯗꯤ ꯃꯥꯅꯤ꯫ ꯃꯥꯅ ꯉꯥꯎꯆꯠꯅꯗꯨꯅ ꯂꯩꯔꯕꯗꯤ ꯃꯈꯣꯏ ꯏꯃꯨꯡꯗꯤ ꯁꯣꯏꯗꯅ ꯂꯥꯏꯔ ꯇꯥꯜꯂꯅꯤ꯫ ꯑꯗꯨꯅ ꯑꯩ ꯃꯍꯥꯛ ꯍꯜꯂꯛꯄꯒ ꯈꯨꯠ ꯊꯥꯗꯕ ꯌꯥꯗꯦ꯫ ꯑꯩꯒꯤ ꯅꯤꯡꯕꯁꯤ ꯊꯨꯡꯂꯅꯤ ꯀꯨꯏꯔꯔꯣꯏ꯫ ꯈꯜꯂꯨꯔꯒ ꯋꯥꯈꯜꯁꯦ ꯄꯪꯅꯨꯡꯗꯤ ꯍꯦꯛ ꯅꯨꯡꯉꯥꯏꯗ꯫ ꯑꯁꯤ ꯈꯟꯅ ꯇꯣꯝꯕꯤꯔꯩ ꯅꯣꯛꯂꯤ ꯈꯣꯝꯕꯅ, ꯀꯩꯅꯣ ꯑꯩꯈꯣꯏ ꯏꯃꯥꯁꯤꯅ ꯍꯤꯡꯆꯥꯕꯤ ꯃꯥꯟꯈꯩ ꯅꯣꯏꯁꯤꯅ? ꯏꯃꯥ, ꯃꯧ, ꯏꯃꯥ, ꯈꯪꯉꯤ ꯍꯩ ꯊꯣꯔꯥꯏ ꯃꯆꯥ, ꯈꯪꯉꯤꯅꯦꯍꯦ꯫ ꯃꯤꯅ ꯉꯥꯏꯍꯥꯛꯇꯪ ꯋꯥꯈꯜ ꯅꯨꯡꯉꯥꯏꯔꯤꯉꯩꯁꯤꯗ ꯀꯧꯔꯛꯇ꯭ꯔ ꯌꯥꯗ꯭ꯔꯕ꯭ꯔꯣ? ꯍꯅꯨꯊꯪꯁꯤꯗ ꯀꯔꯤ ꯋꯥꯈꯜ ꯑꯃꯨꯛ ꯅꯨꯡꯉꯥꯏꯈꯠꯂꯛꯏꯗꯨꯅ? ꯅꯨꯡꯉꯥꯏꯔꯤꯅꯤ ꯀꯩꯅꯣ꯫ ꯅꯨꯡꯉꯥꯏ꯫ ꯑꯩꯁꯨ ꯋꯥꯈꯜ ꯉꯥꯏꯍꯥꯛꯇ ꯅꯨꯡꯉꯥꯏꯔꯨꯒꯦ, ꯁꯦꯜ ꯄꯤꯔꯛꯎ꯫ ꯍꯣ ꯁꯦ꯫ ꯑꯁꯤ ꯍꯥꯏꯅ ꯁꯦꯜ ꯄꯤ꯫ ꯑꯁꯨꯝꯅ ꯅꯣꯡ ꯅꯤꯅꯤꯒꯤ ꯇꯨꯡꯗ ꯄꯤꯕꯥꯁꯨ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯏꯃꯥ, ꯏꯆꯟ, ꯅꯈꯣꯏꯅ ꯀꯔꯤꯁꯨ ꯋꯥꯔꯨꯅꯨ꯫ ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯑꯃꯥꯏꯕ ꯑꯐꯕ ꯄꯨꯔꯒ ꯂꯥꯛꯑꯗꯧꯅꯤ꯫ ꯏꯃꯥꯁꯨ ꯏꯆꯟꯁꯨ ꯊꯨꯅ ꯅꯥꯕ ꯐꯔꯅꯤꯗ꯫ ꯏꯆꯥ ꯂꯥꯛꯂꯕꯅꯤꯅ ꯏꯃꯥ ꯋꯥꯈꯜꯁꯦ ꯈꯔ ꯅꯨꯡꯉꯥꯏꯔꯦ꯫ ꯅꯆꯟꯅꯨꯄꯤꯁꯤꯁꯨ ꯃꯁꯥꯁꯦ ꯊꯤꯟꯗꯣꯛꯑꯦꯗ ꯍꯥꯏꯔꯒ ꯑꯗꯨꯝ ꯂꯩꯔꯕꯅꯤ꯫ ꯑꯃꯥꯏꯕꯤꯗ ꯃꯔꯤ ꯃꯇꯥꯡ ꯁꯨꯍꯜꯂꯤ, ꯑꯗꯨꯁꯨ ꯐꯕ ꯀꯧꯕ ꯂꯩꯇꯦ꯫ ꯑꯩꯁꯨꯅꯦ ꯀꯣꯛꯁꯤ ꯈꯪꯉꯥꯎ ꯉꯥꯎꯗꯅ ꯑꯗꯨꯝ ꯏꯁꯥꯁꯦ ꯆꯕꯠꯅꯗꯅ ꯂꯩꯔꯕꯅꯤ꯫ ꯈꯪꯗ꯭ꯔꯦ ꯀꯔꯤ ꯂꯩꯅꯥꯅꯣ, ꯐꯕ ꯀꯧꯕ ꯂꯩꯇ꯭ꯔꯦ ꯇꯧꯔꯤꯁꯦ꯫ ꯍꯧꯖꯤꯛꯇꯤ ꯅꯆꯥ ꯂꯥꯕꯅꯤꯅ ꯅꯥꯕ ꯐꯔꯅꯤ, ꯀꯩꯝ ꯈꯜꯂꯨꯅꯨ ꯏꯃꯥ꯫ ꯑꯗꯨ ꯏꯃꯥ, ꯑꯩꯅꯦ ꯏꯟꯗꯣꯝꯆꯥ ꯂꯩꯕꯤꯗꯣ ꯑꯃꯨꯛꯇ ꯎꯅꯔꯨꯒꯦ꯫ ꯍꯟꯗꯛ ꯑꯣꯏꯔꯝꯅꯤ ꯑꯩꯒꯤ ꯃꯔꯨꯞ ꯐꯪꯗꯣꯏꯗꯣ꯫ ꯑꯗꯨꯅ ꯑꯩ ꯃꯥꯕꯨ ꯑꯃꯨꯛꯇ ꯎꯅꯔꯨꯈꯤꯒꯦ, ꯑꯗꯨꯒ ꯑꯃꯥꯏꯕ ꯀꯨꯟꯖꯣꯁꯨ ꯎꯅꯔꯛꯑꯒꯦ꯫ ꯑꯁꯤ ꯍꯥꯏꯅ ꯄꯤꯕꯥ ꯑꯗꯨ ꯃꯌꯨꯝꯗꯒꯤ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯄꯤꯕꯥ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯋꯥꯈꯜ ꯋꯥꯅ ꯃꯌꯨꯝꯗ ꯑꯃꯨꯛ ꯍꯜꯂꯛꯂꯝꯃꯤ꯫ ꯃꯆꯥꯅ ꯋꯥꯈꯜ ꯋꯥꯅ ꯍꯜꯂꯛꯄꯗꯨꯗ ꯂꯩꯃꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯀꯩꯗꯧꯔꯒꯦ ꯏꯕꯨꯡꯉꯣ? ꯅꯪꯕꯣ ꯅꯗꯣꯝꯆꯥ ꯂꯩꯕꯤ ꯎꯅꯔꯨꯅꯤ, ꯑꯃꯥꯏꯕꯁꯨ ꯎꯅꯔꯨꯅꯤꯗꯅ ꯊꯣꯛꯈ꯭ꯔꯒ ꯑꯃꯨꯛ ꯄ꯭ꯔꯕ ꯍꯜꯂꯛꯂꯕꯗꯤ ꯀꯩꯗꯧꯔꯦ? ꯏꯃꯥ, ꯃꯊꯥ ꯌꯥꯝ ꯁꯥꯕ ꯊꯕꯛ ꯑꯃ ꯇꯧꯔꯤꯅꯤ꯫ ꯀꯔꯤ ꯇꯧꯔꯒꯦ ꯍꯥꯏꯔꯤꯁꯤꯕꯣ? ꯑꯩꯅ ꯏꯟꯗꯣꯝꯆꯥ ꯂꯩꯕꯤꯗ ꯌꯥꯎ ꯃꯔꯨꯞꯇꯣ ꯀꯥꯏ ꯍꯥꯏ꯫ ꯑꯩꯗꯤ ꯃꯊꯥ ꯌꯥꯝ ꯁꯥꯏ꯫ ꯀꯃꯥꯏꯅ ꯇꯧꯔꯤꯁꯤꯗꯤ? ꯁꯦꯟꯐꯝ ꯑꯆꯧꯕ ꯑꯃ ꯐꯪꯗꯧꯔꯦꯅ ꯈꯜꯂꯨꯔꯒ ꯑꯩ ꯀꯣꯛꯁꯤ ꯌꯥꯝ ꯁꯥꯔꯦ꯫ ꯀꯔꯤꯅꯣ ꯍꯥꯏꯔꯤꯁꯤꯕꯣ? ꯍꯟꯗꯛꯇꯤ ꯑꯩꯈꯣꯏ ꯏꯃꯨꯡꯁꯦ ꯀꯩꯅꯣꯝꯃ ꯏꯇꯧ ꯇꯧꯔꯦ꯫ ꯑꯅꯥꯕꯋꯣ ꯀꯔꯤꯋꯣ ꯗꯥꯎꯁꯨ ꯁꯨꯝ ꯌꯥꯗꯕ ꯍꯦꯟꯖꯤꯜꯂꯛꯂꯦ꯫ ꯀꯩꯅꯣꯝꯃ ꯇꯧꯔꯦ ꯏꯃꯨꯡꯁꯦ꯫ ꯑꯗꯣ ꯅꯪ ꯑꯃꯥꯏꯕꯗꯨ ꯎꯅꯔꯛꯇ꯭ꯔꯦ?
ꯑꯩ ꯑꯃꯥꯏꯕꯒꯝ ꯇꯨꯝꯅꯕ ꯆꯠꯂꯨꯗ꯭ꯔꯤ ꯃꯊꯥ ꯁꯥꯃꯟꯗꯅ ꯌꯨꯝꯗ ꯑꯗꯨꯝ ꯍꯜꯂꯕꯅꯤ ꯑꯁꯤ ꯍꯥꯏꯅ ꯄꯤꯕ ꯁꯣꯔ ꯑꯁꯥꯡꯕ ꯑꯃ ꯍꯣꯟꯗꯣꯛꯇꯨꯅ ꯏꯃꯥ ꯑꯩ ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯔꯨꯈꯤꯒꯦ ꯑꯃꯥꯏꯕꯗꯣ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯣꯏꯅ ꯀꯧꯔꯒꯦ ꯑꯁꯤ ꯍꯥꯏꯅ ꯏꯃꯨꯡꯗ ꯆꯪꯈꯤ ꯂꯩꯃ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯑꯁꯤꯗ ꯍꯣꯡꯂꯛꯂꯤ ꯃꯇꯧ ꯑꯁꯤꯗ ꯃꯁꯥꯗꯣ ꯂꯩꯇꯥꯐꯝ ꯈꯪꯗꯕ ꯍꯥꯏꯗꯨ ꯑꯣꯏꯔꯦ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯅꯨꯃꯤꯗꯥꯡꯅꯤ ꯇꯣꯝꯕꯤꯔꯩ ꯂꯩꯃ ꯍꯣꯏꯗ ꯂꯥꯛꯂꯝꯃꯤ ꯂꯩꯃ ꯂꯩꯃꯥꯎ ꯀꯔꯤ ꯍꯥꯏꯒꯦ ꯏꯁꯤꯌꯥ ꯁꯤꯁꯦ ꯑꯩꯅꯅꯦ ꯏꯟꯁꯥꯡ ꯊꯤꯟꯕꯤꯔꯛꯄꯅꯤ ꯑꯗꯣ ꯅꯣꯏꯒꯤꯗꯤ ꯆꯥꯛ ꯊꯣꯡꯂꯕ꯭ꯔꯣ ꯊꯣꯡꯂꯦ ꯉꯁꯤꯗꯤ ꯏꯆꯥ ꯅꯨꯄꯥꯅ ꯑꯩꯈꯣꯏ ꯄꯣꯊꯥꯖꯔꯣꯏꯗꯅ ꯃꯥꯅ ꯑꯣꯏꯅ ꯊꯣꯡꯗꯣꯛꯄꯤꯔꯝ ꯑꯗꯣ ꯄꯤꯕꯥꯕꯨ ꯂꯩꯇꯕ꯭ꯔꯣ ꯂꯩꯇꯤꯌꯦ ꯃꯃꯥꯟꯅꯕꯒꯤꯗ ꯆꯠꯈꯤ ꯑꯣ ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯂꯒꯦ ꯍꯣꯏ ꯏꯆꯦ ꯑꯩꯁꯨ ꯏꯟꯁꯥꯡꯁꯦ ꯆꯥꯛꯈꯨꯝꯗ ꯑꯃꯨꯛꯇ ꯊꯝꯂꯨꯈꯤꯒꯦ ꯍꯣꯏ ꯍꯣꯏ ꯑꯩꯁꯨ ꯆꯠꯂꯦꯀꯣ ꯂꯩꯃꯥ ꯑꯁꯤ ꯍꯥꯏꯅ ꯇꯣꯝꯕꯤꯔꯩ ꯑꯗꯨ ꯆꯠꯁꯤꯟꯅꯕ ꯁꯥꯗꯨꯅ ꯃꯪꯒꯣꯜꯒꯤ ꯃꯁꯤ ꯑꯃꯗ ꯂꯨꯝꯗꯨꯅ ꯂꯩ ꯑꯗꯨꯕꯨ ꯂꯩꯃꯅ ꯆꯥꯛꯈꯨꯝ ꯍꯦꯛ ꯆꯪꯈꯤꯕꯒ ꯇꯣꯝꯕꯤꯔꯩ ꯈꯣꯡꯂꯩ ꯊꯨꯅ ꯂꯣꯟꯅ ꯄꯤꯕꯥꯒꯤ ꯀꯥꯗ ꯆꯪꯂꯛꯂꯝꯃꯤ ꯑꯗꯨꯒ ꯃꯁꯤꯅ ꯀꯔꯤ ꯀꯔꯤꯅꯣ ꯈꯔ ꯁꯣꯟꯗꯨꯅ ꯄꯤꯕꯥꯒꯤ ꯃꯣꯟ ꯑꯗꯨꯗ ꯑꯍꯨꯝꯂꯛ ꯅꯥꯟꯊꯗꯨꯅ ꯀꯥꯗꯨꯗꯒꯤ ꯄ꯭ꯔꯞ ꯊꯣꯔꯛꯇꯨꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ ꯃꯊꯪꯒꯤ ꯑꯌꯨꯛꯅꯤ ꯂꯩꯃ ꯃꯆꯥꯅꯨꯄꯥ ꯄꯤꯕꯥꯗ ꯑꯁꯨꯝꯅ ꯍꯥꯏ ꯕꯨꯡꯉꯣ ꯅꯪꯕꯨ ꯑꯃꯥꯏꯕꯗꯣ ꯑꯃꯨꯛꯇ ꯀꯧꯔꯨꯅꯕ ꯇꯧꯅꯦ ꯍꯥꯏꯅ ꯑꯩꯗꯤ ꯈꯔꯕꯨ ꯏꯁꯥꯁꯦ ꯅꯨꯡꯉꯥꯏꯔꯦ ꯅꯆꯟꯅꯨꯄꯤꯁꯤꯗꯤ ꯆꯥꯎ ꯊꯧꯒ ꯑꯝꯇ ꯌꯥꯗ꯭ꯔꯦ ꯑꯃꯨꯛꯇ ꯑꯃꯥꯏꯕꯗꯣ ꯁꯠ ꯌꯦꯡꯊꯣꯛꯅꯕ ꯇꯧꯁꯤꯅꯦ ꯅꯪꯕꯨ ꯍꯧꯖꯤꯛ ꯑꯃꯨꯛꯇ ꯆꯠꯂꯒ ꯑꯃꯥꯏꯕꯗꯣ ꯀꯧꯔꯨꯅꯕ ꯇꯧꯅꯦ ꯃꯃꯥꯅ ꯍꯥꯏꯔꯤꯕꯗꯨꯗ ꯄꯤꯕ ꯃꯇꯥꯡ ꯆꯥꯗꯅ ꯐ꯭ꯔꯪ ꯍꯦꯛꯇ ꯁꯥꯎꯒꯠꯂꯛꯇꯨꯅ ꯑꯁꯨꯝꯅ ꯈꯨꯝꯃꯤ ꯅꯪꯅꯤ ꯀꯩꯗꯧꯔꯒꯦ ꯉꯥꯛꯇꯪ ꯉꯥꯏꯕ ꯁꯤꯔꯗ꯭ꯔꯣ ꯀꯩꯅꯣ ꯈꯪꯗꯦ ꯀꯔꯤ ꯈꯣꯟꯗꯥꯅꯣꯅꯦ ꯅꯪꯅ ꯉꯥꯡꯂꯤꯕꯗꯨꯕꯣ ꯍꯦꯛ ꯁꯥꯎꯅꯤꯡꯉꯛꯄ ꯑꯃꯥꯏꯕꯗꯣ ꯑꯗꯨꯝ ꯑꯩꯅ ꯀꯧꯗꯧ ꯂꯩꯔꯦ ꯃꯁꯤꯗꯩꯁꯤꯗ ꯍꯟꯖꯤꯟ ꯅꯪꯂꯔꯣꯏꯗꯧꯅ ꯒ꯭ꯔꯤ ꯍꯦꯛꯇ ꯇꯛꯁꯤꯜꯂꯦ ꯍꯥꯏꯃ ꯑꯃꯥꯏꯕꯗꯨ ꯆꯠꯊꯣꯛꯈ꯭ꯔꯕꯗꯤ ꯎꯅꯍꯧꯗꯕ ꯇꯥꯔꯦꯗꯅ ꯉꯜꯂꯤꯉꯩ ꯆꯠꯅꯕ ꯍꯥꯏꯕꯅꯤꯅꯦ ꯅꯪꯕꯨ ꯍꯣ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯑꯅꯣꯕꯗꯣ ꯀꯅꯥꯅꯣꯝ ꯊꯥꯔꯒ ꯀꯧꯍꯜꯂꯨ ꯉꯝꯗ꯭ꯔꯦꯕ ꯑꯩ ꯂꯪꯐꯩꯗꯒꯤ ꯍꯦꯛ ꯍꯜꯂꯛꯄꯒ ꯄꯣꯠ ꯊꯥꯕ ꯀꯝꯇ ꯐꯪꯗ꯭ꯔꯦ ꯌꯨꯝꯗꯒ ꯂꯩꯖꯅꯤꯡꯗ꯭ꯔꯦ ꯑꯋꯣꯏꯕ ꯑꯅꯥ ꯑꯌꯦꯛ ꯃꯌꯥꯝꯁꯤ ꯎꯅꯤ ꯈꯟꯕꯗ ꯑꯁꯤ ꯍꯥꯏꯅ ꯄꯤꯕꯥꯗꯨ ꯃꯌꯨꯝꯗꯒꯤ ꯊꯣꯛꯈꯤ ꯀꯔꯤꯅꯣꯅꯦ ꯃꯁꯤꯕꯣ ꯅꯍꯥꯟꯈꯩꯒ ꯃꯥꯟꯅꯗꯕ ꯋꯥꯉꯥꯡ ꯁꯉꯥꯡ ꯌꯥꯝ ꯉꯥꯡꯂꯤꯁꯤꯕꯣ ꯑꯁꯤ ꯈꯟꯅ ꯂꯩꯃ ꯃꯆꯥꯅꯨꯄꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯈꯟꯖꯥꯟꯅꯗꯨꯅ ꯂꯩꯍꯧꯏ ꯑꯁꯨꯝꯅ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯈꯤ ꯑꯗꯨꯕꯨ ꯄꯤꯕꯥꯗꯤ ꯍꯥꯟꯅꯒ ꯃꯥꯟꯅꯈꯤꯗ꯭ꯔꯦ ꯉꯥꯡꯅ ꯁꯛꯅꯕ ꯌꯥꯈꯤꯗ꯭ꯔꯦ ꯋꯥ ꯑꯃ ꯅꯤꯡꯊꯤꯖꯅ ꯇꯥꯟꯅꯁꯤ ꯍꯥꯏꯔꯁꯨ ꯇꯥꯈꯤꯗ꯭ꯔꯦ ꯑꯁꯤꯒꯤꯁꯨ ꯃꯊꯛꯇ ꯄꯤꯕꯥ ꯍꯥꯟꯅꯒꯨꯝ ꯊꯕꯛ ꯏꯪꯈꯥꯡ ꯁꯨꯅꯤꯡ ꯅꯣꯝꯅꯤꯡꯕ ꯐꯥꯎꯈꯤꯗ꯭ꯔꯦ ꯅꯣꯡꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥ ꯐꯥꯎꯕ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯌꯨ ꯊꯛꯇꯨꯅ ꯑꯔꯦꯝꯕꯗ ꯃꯇꯝ ꯃꯥꯡꯍꯟꯗꯨꯅ ꯂꯩꯔꯝꯃꯤ ꯂꯩ ꯃꯃꯥꯗꯤ ꯃꯁꯥꯒꯤ ꯍꯣꯡꯂꯛꯂꯤꯕ ꯃꯇꯧ ꯑꯁꯤꯗ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯂꯩꯃ ꯃꯆꯥꯅꯨꯄꯥꯗ ꯁꯥꯎꯅ ꯑꯁꯨꯝꯅ ꯉꯥꯡꯂꯤ ꯅꯪꯅ ꯍꯟꯗꯛ ꯇꯧꯔꯛꯂꯤꯕꯁꯤ ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯔꯤꯕꯁꯦ ꯅꯃꯥ ꯂꯨꯈ꯭ꯔꯥꯕꯤ ꯑꯩꯕꯨ ꯎꯁꯤꯠꯇ꯭ꯔꯤꯕ ꯅꯠꯇ꯭ꯔꯣ ꯅꯪ ꯄꯔꯛꯇ ꯃꯆꯥ ꯍꯥꯏꯗꯣ ꯑꯣꯏꯔꯦ ꯅꯪ ꯅꯣꯡꯉꯥꯟꯕꯒ ꯌꯨ ꯊꯛꯇꯨꯅꯗ ꯂꯩꯕ ꯆꯩꯔꯨ ꯉꯥꯡꯂꯨꯔꯒꯅ ꯌꯨꯝꯗ ꯍꯦꯛꯇ ꯍꯟꯖꯤꯜꯂꯛꯇꯕ ꯃꯁꯤꯕꯨ ꯍꯧꯅꯔꯤꯕ꯭ꯔꯣ ꯇꯥꯅꯤꯡꯈꯤꯗ꯭ꯔꯦꯗ ꯑꯣꯏꯕ ꯑꯩꯅ ꯑꯩꯒꯤ ꯑꯄꯥꯝꯕ ꯇꯧꯖꯕꯁꯤꯗ ꯏꯃꯥꯅꯁꯨ ꯌꯥꯝ ꯉꯥꯡꯉꯤꯁꯤꯕꯨ ꯀꯩꯒꯤ ꯑꯩꯁꯦ ꯄꯤꯛꯂꯤꯕ ꯑꯉꯥꯡ ꯅꯠꯇ꯭ꯔꯕꯅꯤ ꯑꯗꯨꯅ ꯑꯩꯒꯤ ꯑꯄꯥꯝꯕ ꯇꯧꯕꯗ ꯏꯃꯥꯅ ꯉꯥꯡꯐꯝ ꯊꯣꯛꯇꯕ꯭ꯔꯥ ꯈꯜꯂꯤ ꯌꯨ ꯊꯛꯅꯤꯡꯂꯒ ꯊꯛꯀꯅꯤ ꯊꯛꯅꯤꯡꯗ꯭ꯔꯒ ꯇꯣꯛꯀꯅꯤ ꯀꯨꯁꯤꯅꯤ ꯑꯩꯒꯤ ꯃꯆꯥꯒꯤ ꯋꯥꯇꯥꯗꯨꯗ ꯂꯩꯃ ꯁꯥꯎꯅ ꯃꯆꯥꯒꯤ ꯃꯃꯥꯏ ꯑꯗꯨꯗ ꯈꯨꯄꯥꯛꯅ ꯊꯥꯔꯛꯂꯝꯃꯤ ꯈꯪꯕ꯭ꯔꯥ ꯅꯪ ꯏꯃꯥꯁꯤꯅ ꯉꯥꯡꯂꯤꯕꯁꯦ ꯀꯔꯤ ꯂꯩꯒꯦ ꯈꯟꯗꯕ ꯃꯈꯩ ꯅꯪꯅ ꯑꯁꯨꯝꯅ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕꯁꯦ ꯑꯩ ꯃꯪꯗ ꯐꯥꯎ ꯃꯪꯂꯨꯗꯕꯅꯤ ꯅꯪ ꯌꯥꯝ ꯐꯠꯇ ꯃꯆꯥ ꯍꯥꯏꯗꯣ ꯑꯣꯏꯔꯕꯅꯤꯅ ꯑꯣ ꯏꯃꯥ ꯅꯪ ꯑꯩꯉꯣꯟꯗ ꯈꯨꯄꯥꯛꯅꯒ ꯊꯥꯔꯕꯅꯤ ꯐꯩ ꯑꯩꯅ ꯀꯩꯗꯧꯔꯛꯀꯦꯗꯨ ꯌꯦꯡꯉꯣ ꯇꯥꯟꯖꯥꯗꯣ ꯅꯨꯡꯁꯤꯁꯨ ꯉꯝꯗ ꯃꯄꯥꯟ ꯊꯣꯛꯂꯛꯇꯨꯅ ꯇꯥꯆꯧ ꯀꯔꯤꯒꯤꯅꯣ ꯏꯃꯥꯒ ꯈꯠꯅꯔꯤꯕꯗꯤ ꯀꯩꯒꯤꯅꯣ ꯇꯥꯆꯧꯅ ꯑꯁꯨꯛ ꯌꯥꯝꯅ ꯋꯥꯈꯜ ꯇꯥꯗ꯭ꯔꯤꯕꯁꯤꯕꯣ ꯌꯦꯡꯉꯥꯡ ꯅꯪ ꯇꯨꯃꯤꯟ ꯂꯩ ꯑꯉꯥꯡꯅ ꯑꯍꯜ ꯂꯃꯟ ꯌꯥꯝ ꯁꯥꯕ꯭ꯔꯥ ꯍꯥꯏꯕꯨ ꯅꯃꯥꯏꯗꯨ ꯈꯨꯄꯥꯛ ꯊꯥꯖꯤꯜꯂꯛꯀꯅꯤ ꯏꯃꯥꯒꯤ ꯕꯦꯝꯃ ꯃꯁꯤꯒꯤ ꯃꯤꯁꯤꯒ ꯃꯥꯟꯅꯔꯨ ꯃꯁꯦ ꯍꯥꯟꯅꯒꯤ ꯅꯪꯒꯤ ꯇꯥꯆꯧꯗꯣ ꯑꯣꯏꯗ꯭ꯔꯕꯅꯤ ꯃꯁꯤ ꯍꯤꯡꯁꯥ ꯌꯥꯏꯇꯝꯕ ꯑꯣꯜꯂꯕꯅꯤ ꯌꯨꯝꯗ ꯉꯥꯛꯇ ꯄꯣꯊꯥꯒꯦ ꯇꯧꯕꯁꯦ ꯄꯣꯊꯥꯐꯝ ꯈꯪꯂꯣꯏꯗꯕꯅꯤ ꯑꯣꯏꯕ ꯁꯤꯗꯅꯤ ꯑꯩꯅ ꯌꯨꯝꯒꯤ ꯃꯈꯥꯗ ꯉꯥꯛꯅ ꯂꯩꯅꯤꯡꯗ꯭ꯔꯤꯕꯁꯦ ꯑꯩꯗꯤ ꯆꯠꯈ꯭ꯔꯒꯦ ꯑꯁꯤ ꯍꯥꯏꯅ ꯄꯤꯕ ꯁꯥꯎꯅ ꯆꯠꯈꯤ ꯆꯠꯈ꯭ꯔꯣ ꯅꯪꯅ ꯆꯠꯈ꯭ꯔꯣ ꯑꯁꯨꯛ ꯐꯠꯇꯕ ꯃꯆꯥ ꯅꯪ ꯌꯨꯝꯗ ꯁꯨꯛꯍꯟ ꯍꯟꯖꯤꯜꯂꯛꯀꯅꯨꯀꯣ ꯅꯪ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯂꯩꯃꯗꯨ ꯀꯞꯂꯛꯂꯝꯃꯤ ꯏꯃꯥ ꯇꯣꯛꯑꯁꯤ ꯀꯞꯂꯅꯨ ꯑꯩꯈꯣꯏ ꯇꯥꯆꯧꯁꯦ ꯍꯥꯟꯅꯒ ꯌꯥꯝ ꯃꯥꯟꯅꯗ꯭ꯔꯦ ꯑꯩꯈꯣꯏ ꯇꯥꯆꯧꯁꯦ ꯉꯥꯡꯅ ꯁꯛꯅꯕꯁꯨ ꯌꯥꯗ꯭ꯔꯦ ꯀꯩꯅꯣꯝꯃ ꯏꯇꯧ ꯇꯧꯔꯤ ꯏꯃꯥꯒꯤ ꯕꯦꯝꯃ ꯑꯩꯁꯨ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯁꯦ ꯀꯩꯅꯣꯝꯃ ꯏꯇꯧ ꯇꯧꯔꯦ ꯍꯟꯗꯛꯇꯤ ꯃꯈꯣꯏꯅ ꯉꯁꯥꯏꯗꯒꯤ ꯈꯠꯅ ꯆꯩꯅ ꯇꯧꯔꯤꯕꯗꯨ ꯂꯨꯝꯗꯨꯅ ꯇꯥꯔꯝꯕ ꯇꯣꯝꯕꯤꯔꯩ ꯑꯈꯥꯕ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯇꯨꯅ ꯑꯁ ꯀꯝꯗꯧꯏ ꯇꯣꯝꯕꯤꯔꯩ ꯑꯩꯒꯤ ꯄꯣꯠꯁꯦꯝꯅ ꯅꯈꯣꯏꯒꯤ ꯏꯃꯨꯡꯁꯦ ꯃꯊꯛ ꯃꯈꯥ ꯑꯣꯜꯂꯤꯗꯣ ꯅꯨꯡꯉꯥꯏꯔꯦ
ꯁꯤꯗꯒꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯂꯩꯇ꯭ꯔꯦ ꯅꯣꯏꯅ ꯁꯦꯜ ꯄꯥꯏꯗꯨꯅ ꯍꯔꯥꯎ ꯍꯔꯥꯎꯅ ꯂꯩꯕꯗꯣ ꯑꯩꯅ ꯌꯦꯡꯅꯤꯡꯗꯦ ꯑꯩꯅ ꯄꯥꯝꯗꯦ ꯑꯗꯨꯅꯅꯤ ꯑꯩꯅ ꯊꯑꯣꯏꯅ ꯅꯈꯣꯏꯒꯤ ꯏꯃꯨꯡꯗ ꯄꯣꯠꯁꯦꯝ ꯇꯧꯁꯤꯜꯂꯤꯕꯁꯦ ꯍꯧꯖꯤꯛꯇꯤ ꯅꯈꯣꯏꯒꯤ ꯏꯃꯨꯡꯁꯦ ꯀꯥꯡꯈꯣꯡ ꯆꯥꯏꯔꯦꯗꯅ ꯁꯤꯗ ꯇꯥꯅꯕ ꯁꯤꯟꯕꯗ ꯑꯩꯅ ꯀꯌꯥꯝ ꯋꯥꯈꯤꯕ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯅꯤꯡꯕ ꯊꯨꯡꯂꯦ ꯅꯨꯡꯉꯥꯏꯔꯦ ꯑꯁꯤ ꯍꯥꯏꯅ ꯇꯣꯝꯕꯤꯔꯩ ꯑꯗꯨ ꯁꯝꯕꯜ ꯃꯔꯨꯝ ꯑꯗꯨꯗꯒꯤ ꯍꯧꯒꯠꯇꯨꯅ ꯆꯠꯀꯦ ꯇꯧꯕꯗ ꯁꯝꯕꯜ ꯃꯅꯥꯛ ꯑꯗꯨꯗ ꯂꯩꯕꯥꯛ ꯂꯩꯀꯧꯕꯤ ꯂꯩꯔꯥꯡ ꯑꯗꯨꯅ ꯁꯥꯠꯂꯤꯕꯗꯨ ꯎꯕꯗ ꯇꯣꯝꯕꯤꯔꯩ ꯃꯗꯣꯝ ꯑꯁꯨꯝꯅ ꯍꯥꯏꯖꯩ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦꯗ ꯁꯤꯗꯤ ꯑꯈꯥꯡ ꯀꯟꯕꯤ ꯂꯩꯕꯥꯛ ꯂꯩ ꯍꯥꯏꯗꯨꯅꯤꯅꯦ ꯐꯖꯩ ꯌꯥꯝ ꯐꯖꯩꯕꯨ ꯃꯁꯤꯗꯤ ꯑꯁꯤ ꯍꯥꯏꯅ ꯇꯣꯝꯕꯤꯔꯩꯅ ꯃꯈꯣꯡ ꯈꯣꯡꯄꯥꯛ ꯑꯗꯨꯅ ꯂꯩ ꯑꯗꯨꯕు ꯁꯨꯔꯨ ꯁꯨꯔꯨ ꯍꯦꯛꯇ ꯅꯦꯠꯈꯥꯏꯔꯝꯃꯤ ꯈꯪꯕ꯭ꯔꯗꯣ ꯀꯔꯤ ꯆꯥꯒꯦꯅ ꯐꯖꯔꯤꯅꯣ ꯈꯪꯗꯦꯅꯦ ꯑꯁꯤ ꯍꯥꯏꯅ ꯏꯃꯨꯡꯗ ꯆꯪꯈꯤ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯑꯃꯁꯨ ꯍꯧꯖꯤꯟꯈ꯭ꯔꯦ ꯂꯩꯃ ꯃꯥꯒꯤ ꯏꯃꯨꯡꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤ ꯃꯤꯒꯤ ꯃꯈꯨꯠ ꯌꯥꯎꯕ ꯃꯥꯜꯂꯤ ꯍꯥꯏꯅ ꯆꯤꯡꯅꯔꯗꯨꯅ ꯃꯥꯅ ꯌꯥꯝꯅ ꯍꯩꯕ ꯑꯃꯥꯏꯕ ꯑꯃꯒ ꯇꯥꯟꯅꯗꯨꯅ ꯑꯃꯥꯏꯕꯗꯨꯕꯨ ꯃꯌꯨꯝꯗ ꯀꯧꯔꯝꯃꯤ ꯑꯣꯖꯥ ꯃꯥꯏꯕ ꯀꯥꯈꯠꯄꯤꯔꯛꯎ ꯑꯃꯥꯏꯕ ꯇꯣꯂꯦꯟ ꯑꯗꯨ ꯃꯪꯒꯣꯜꯗꯨꯗ ꯍꯦꯛ ꯀꯥꯈꯠꯄꯒ ꯃꯗꯣꯝ ꯑꯁꯨꯝꯅ ꯁꯣꯟꯖꯩ ꯌꯨꯝꯁꯤꯗꯤ ꯃꯤꯅ ꯁꯦꯝꯖꯤꯜꯂꯦꯗꯅ ꯑꯣꯖꯥ ꯌꯥꯅꯤ ꯐꯤꯗꯥꯁꯤꯗ ꯐꯝꯕꯤꯌꯨ ꯍꯣꯏ ꯍꯣꯏ ꯑꯁꯤ ꯍꯥꯏꯅ ꯑꯃꯥꯏꯕ ꯇꯣꯂꯦꯟ ꯐꯤꯗꯥꯗꯨ ꯂꯧꯗꯨꯅ ꯐꯝꯃꯤ ꯑꯣꯖꯥ ꯃꯥꯏꯕꯅ ꯑꯃꯨꯛꯇ ꯏꯃꯨꯡ ꯑꯁꯤꯗ ꯃꯤꯒꯤ ꯃꯈꯨꯠ ꯆꯪꯕ꯭ꯔꯥ ꯍꯥꯏꯗꯣ ꯌꯦꯡꯕꯤꯌꯨ ꯌꯦꯡꯒꯦ ꯑꯁꯤ ꯍꯥꯏꯅ ꯇꯣꯂꯦꯟ ꯃꯃꯤꯠ ꯑꯗꯨ ꯎꯏꯁꯤꯟꯗꯨꯅ ꯃꯆꯤꯟꯗ ꯀꯔꯤ ꯀꯔꯤꯅꯣ ꯈꯔ ꯁꯣꯜꯂꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯇꯣꯂꯦꯟ ꯃꯃꯤꯠ ꯑꯗꯨ ꯄꯥꯡꯊꯣꯔꯛꯇꯨꯅ ꯏꯆꯜꯂꯤꯕꯦꯝꯃ ꯅꯣꯏꯒꯤ ꯏꯃꯨꯡꯁꯤ ꯃꯤꯅ ꯄꯣꯠꯁꯦꯝ ꯇꯧꯔꯛꯂꯦ ꯑꯗꯨꯅꯅꯤ ꯅꯈꯣꯏꯒꯤ ꯏꯃꯨꯡ ꯑꯁꯤꯅ ꯑꯅꯥ ꯂꯥꯏꯌꯣꯡ ꯈꯪꯗꯅ ꯃꯊꯪ ꯅꯥꯔꯤꯕ ꯏꯃꯨꯡ ꯃꯍꯤ ꯂꯥꯡꯂꯤꯕ ꯏꯃꯨꯡꯒꯤ ꯃꯤ ꯑꯃꯇ ꯉꯥꯡꯅ ꯁꯛꯅꯕ ꯌꯥꯗ꯭ꯔꯤꯕ ꯄꯪꯈꯠꯇ ꯈꯠꯅꯔꯤꯕꯁꯤꯡ ꯑꯁꯤ ꯑꯗꯨꯗꯤ ꯀꯝꯗꯧꯅꯤ ꯑꯣꯖꯥ ꯃꯥꯏꯕ ꯀꯅꯥꯅꯅꯣ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯗ ꯄꯣꯠꯁꯦꯝ ꯇꯧꯁꯤꯜꯂꯛꯂꯤꯕ ꯑꯁꯤꯅ ꯄꯨꯝꯅꯃꯛ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯈꯪꯂꯒꯅꯤ ꯏꯆꯟꯅꯤꯕꯦꯝꯃ ꯑꯣꯖꯥ ꯀꯔꯤ ꯇꯧꯔꯒ ꯃꯤꯅ ꯁꯦꯝꯖꯤꯜꯂꯛꯂꯤꯕꯁꯤ ꯀꯣꯛꯀꯅꯤ ꯑꯣꯖꯥꯅ ꯑꯃꯨꯛꯇꯗꯤ ꯎꯄꯥꯏ ꯑꯃꯇ ꯇꯧꯕꯤꯌꯨ ꯄꯥꯈꯠꯀꯅꯨ ꯅꯪ ꯑꯣꯖꯥꯅ ꯐꯅꯕ ꯇꯧꯒꯦ ꯏꯆꯟꯅꯤꯕꯦꯝꯃ ꯍꯧꯖꯤꯛꯃꯛ ꯂꯥꯏꯊꯧ ꯑꯃ ꯇꯧꯅꯕ ꯇꯧꯁꯤ ꯑꯩ ꯆꯪꯒꯗꯧꯕ ꯄꯣꯠꯂꯝ ꯈꯔ ꯍꯥꯏꯒꯦ ꯅꯪ ꯊꯧꯔꯥꯡ ꯇꯧꯔꯛꯎ ꯑꯁꯤ ꯍꯥꯏꯅ ꯈꯨꯗꯛ ꯑꯗꯨꯗ ꯇꯣꯂꯦꯟꯅ ꯂꯥꯏ ꯈꯨꯔꯨꯝꯕꯗ ꯆꯪꯒꯗꯧꯕ ꯄꯣꯠꯂꯝ ꯆꯩꯔꯝꯁꯤꯡ ꯑꯗꯨ ꯍꯥꯏꯔꯛꯂꯝꯃꯤ ꯑꯃꯥꯏꯕ ꯇꯣꯂꯦꯟꯅ ꯍꯥꯏꯔꯤꯕ ꯄꯣꯠꯂꯝ ꯆꯩꯔꯝꯁꯤꯡ ꯑꯗꯨ ꯂꯩꯃꯅ ꯂꯣꯏꯅ ꯊꯧꯔꯥꯡ ꯇꯧꯔꯗꯨꯅ ꯑꯃꯥꯏꯕ ꯇꯣꯂꯦꯟꯅ ꯈꯣꯏꯔꯝꯂꯝꯃꯤ ꯂꯥꯏ ꯈꯨꯔꯨꯝꯕ ꯍꯦꯛ ꯂꯣꯏꯕꯒ ꯑꯃꯥꯏꯕ ꯇꯣꯂꯦꯟꯅ ꯇꯔꯦꯟ ꯄꯨꯡꯐꯥꯏ ꯑꯗꯨꯅ ꯏꯃꯨꯡ ꯑꯗꯨꯗ ꯃꯤꯅ ꯄꯣꯠꯁꯦꯝ ꯇꯧꯁꯤꯜꯂꯛꯂꯤꯕꯗꯨ ꯂꯣꯏꯅ ꯀꯣꯛꯊꯣꯛ ꯆꯥꯝꯊꯣꯛꯄꯤꯔꯝꯃꯤ ꯂꯣꯏꯔꯗꯨꯅ ꯇꯣꯂꯦꯟꯅ ꯂꯩꯃꯗ ꯑꯁꯨꯝꯅ ꯍꯥꯏ ꯃꯁꯤꯒꯤ ꯏꯁꯤꯡꯁꯦ ꯅꯈꯣꯏ ꯏꯃꯨꯡꯒꯤ ꯃꯤ ꯄꯨꯝꯕꯅ ꯅꯨꯃꯤꯠ 9 ꯊꯛꯎ ꯃꯗꯨꯒꯤ ꯃꯇꯨꯡ ꯅꯈꯣꯏꯒꯤ ꯅꯁꯥꯗ ꯂꯩꯔꯝꯕ ꯑꯅꯥ ꯑꯌꯦꯛ ꯄꯨꯝꯕ ꯀꯣꯛꯂꯅꯤ ꯑꯗꯨꯒ ꯅꯈꯣꯏꯗ ꯄꯣꯠꯁꯦꯝ ꯇꯧꯔꯛꯂꯤꯕ ꯃꯤꯁꯦ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ ꯅꯈꯣꯏꯒ ꯌꯨꯝꯊꯪꯅꯕ ꯃꯤꯅꯅꯤ ꯃꯤꯁꯛ ꯑꯗꯨ ꯅꯨꯄꯤꯅꯤ ꯌꯨꯝꯊꯪꯅꯕ ꯃꯤꯅꯅꯤ ꯍꯥꯏꯕ ꯁꯣꯏꯗꯅ ꯏꯆꯦ ꯇꯣꯝꯕꯤꯔꯩꯅ ꯑꯣꯏꯒꯅꯤ ꯃꯥ ꯅꯠꯇꯅ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯗ ꯄꯣꯠꯁꯦꯝ ꯇꯧꯁꯤꯜꯂꯛꯀꯗꯧꯕ ꯃꯤ ꯀꯅꯥꯁꯨ ꯂꯩꯇꯦ ꯑꯣꯖꯥ ꯃꯥꯏꯕ ꯑꯩꯈꯣꯏꯗ ꯄꯣꯠꯁꯦꯝ ꯇꯧꯁꯤꯜꯂꯤ ミꯁꯛ ꯑꯗꯣ ꯂꯦꯝꯅ ꯊꯥꯕꯤꯒꯅꯨ ꯑꯩꯅ ꯄꯣꯠꯁꯦꯝ ꯇꯧꯔꯛꯂꯤꯕ ꯃꯤꯁꯛ ꯑꯗꯨꯗ ꯇꯦꯛꯁꯤꯟ ꯍꯟꯖꯤꯟꯅꯕ ꯍꯥꯏꯗꯨꯅ ꯑꯩꯅ ꯊꯕꯛ ꯄꯨꯝꯕ ꯇꯧꯈ꯭ꯔꯕꯅꯤ ꯋꯥꯔꯨꯔꯅꯨ ꯍꯧꯖꯤꯛꯇꯤ ꯐꯠꯇꯕ ꯇꯧꯃꯣꯏꯗꯤ ꯐꯠꯇꯕ ꯃꯍꯩ ꯐꯪꯂꯅꯤ ꯍꯧꯖꯤꯛꯇꯤ ꯅꯈꯣꯏ ꯋꯥꯈꯜ ꯋꯥꯔꯅꯨ ꯄꯨꯝꯅꯃꯛ ꯑꯐꯕꯗ ꯑꯣꯏꯔꯛꯂꯅꯤ ꯏꯆꯜꯂꯤꯕꯦꯝꯃ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯑꯣꯖꯥ ꯃꯥꯏꯕ ꯑꯣꯖꯥ ꯃꯥꯏꯕꯒꯤ ꯇꯧꯕꯤꯃꯜ ꯅꯆꯜꯅ ꯄꯨꯟꯁꯤꯒꯤ ꯀꯥꯎꯖꯔꯣꯏ ꯌꯥꯝꯗꯤ ꯌꯥꯝꯗ꯭ꯔꯦ ꯁꯦꯜ ꯈꯔꯁꯦ ꯑꯋꯥꯃꯟ ꯑꯣꯏꯅ ꯄꯥꯏꯁꯤꯟꯕꯤꯌꯨ ꯑꯗꯨꯗꯤ ꯄꯤꯔꯕꯅꯤ ꯁꯦꯜꯁꯦ ꯂꯧꯔꯦꯀꯣ ꯐꯔꯦ ꯅꯪ ꯑꯣꯖꯥ ꯑꯃꯨꯛ ꯌꯧꯈ꯭ꯔꯒꯦ ꯏꯆꯜꯂꯤꯕꯦꯝꯃ ꯑꯁꯤ ꯍꯥꯏꯅ ꯆꯠꯈꯤ ꯑꯁꯨꯝꯅ ꯑꯃꯥꯏꯕ ꯇꯣꯂꯦꯟꯅ ꯂꯩꯃꯒꯤ ꯃꯌꯨꯝꯗ ꯃꯤꯅ ꯁꯦꯝꯖꯤꯜꯂꯛꯄꯗꯨ ꯀꯣꯛꯊꯣꯛ ꯆꯥꯝꯊꯣꯛꯄꯤꯔꯕꯗ ꯂꯩꯃꯒꯤ ꯏꯃꯨꯡ ꯑꯗꯨ ꯍꯥꯟꯅꯒꯤ ꯐꯤꯕꯝꯗ ꯇꯞꯅ ꯇꯞꯅ ꯍꯟꯖꯤꯜꯂꯛꯂꯝꯃꯤ ꯂꯩꯃ ꯃꯥꯒꯤ ꯃꯁꯥꯗ ꯂꯩꯔꯝꯕ ꯑꯅꯥꯕ ꯄꯨꯝꯕ ꯀꯣꯛꯂꯝꯃꯤ ꯃꯆꯥꯅꯨꯄꯤ ꯅꯨꯡꯁꯤꯁꯨ ꯅꯥꯕ ꯐꯔꯛꯂꯝꯃꯤ ꯃꯆꯥꯅꯨꯄꯥ ꯄꯤꯕꯥꯁꯨ ꯉꯥꯡꯅ ꯁꯛꯅꯕ ꯌꯥꯗꯕꯗꯨ ꯇꯧꯈꯤꯗ꯭ꯔꯦ ꯍꯥꯟꯅꯒꯨꯝ ꯋꯥꯈꯜ ꯇꯥꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯗꯨꯅ ꯊꯕꯛ ꯏꯪꯈꯥꯡ ꯁꯨꯅꯣꯝ ꯇꯧꯗꯨꯅ ꯁꯦꯜ ꯇꯥꯟꯕ ꯍꯧꯔꯛꯂꯝꯃꯤ ꯑꯗꯨꯕꯨ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯀꯂꯛ ꯃꯤꯍꯧ ꯆꯥꯎꯕꯤ ꯃꯤꯒꯤ ꯃꯥꯡꯅꯕꯗ ꯁꯤꯟꯕꯤ ꯇꯣꯝꯕꯤꯔꯩ ꯑꯅꯥ ꯂꯥꯏꯌꯣꯡ ꯈꯪꯗꯅ ꯀꯟꯅ ꯅꯥꯗꯨꯅ ꯂꯩꯔꯝꯃꯤ ꯏꯁꯥꯁꯦ ꯀꯩꯗꯧꯔꯕꯅꯣ ꯈꯪꯗꯦꯅꯦ ꯋꯥꯕꯅ ꯁꯤꯒꯗꯧꯔꯦ ꯀꯣꯛ ꯑꯁꯤꯁꯨ ꯉꯥꯎꯕꯅ ꯂꯣꯏꯔꯦ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯗꯨꯅ ꯃꯃꯥ ꯑꯩ ꯅꯥꯔꯦꯗꯅ ꯍꯟꯅꯒ ꯌꯦꯡꯕꯤꯕ ꯅꯠꯇꯦ ꯉꯔꯥꯡꯗꯒꯤ ꯃꯁꯛ ꯎꯒꯦꯒ ꯐꯪꯗꯦ ꯀꯗꯥꯏꯗꯕꯨ ꯆꯠꯂꯤꯕꯅꯣ ꯃꯗꯨꯒꯤ ꯑꯉꯥꯡꯗꯨꯅ ꯈꯅꯥꯎꯁꯤꯁꯨ ꯈꯧꯒꯪꯅꯔꯦ ꯇꯧꯔꯤꯁꯦ ꯀꯅꯥꯒꯨꯝꯕ ꯑꯝꯇ ꯂꯥꯛꯂꯒ ꯏꯁꯤꯡ ꯈꯨꯌꯥꯝꯇ ꯄꯤꯊꯛꯄꯤꯔꯕꯗꯤ ꯅꯨꯡꯉꯥꯏꯈ꯭ꯔꯅꯤꯗ ꯇꯥꯟꯖꯥꯗꯨꯗ ꯃꯄꯥꯜꯗꯒꯤ ꯅꯨꯄꯥ ꯑꯃꯅ ꯇꯣꯝꯕꯤꯔꯩꯕꯨ ꯀꯧꯔꯛꯂꯝꯃꯤ ꯏꯃꯥꯕꯣꯛ ꯇꯣꯝꯕꯤꯔꯩ ꯏꯃꯥꯕꯣꯛ ꯇꯣꯝꯕꯤꯔꯩꯕꯨ ꯂꯩꯇꯕ꯭ꯔꯣ ꯀꯅꯥꯅꯣ ꯁꯤꯅ ꯀꯅꯥꯅꯣ
ꯃꯄꯥꯟꯗ ꯑꯝꯇ ꯊꯣꯛꯄꯤꯔꯣ ꯏꯃꯥꯕꯣꯛ ꯍꯣꯏ ꯍꯣꯏ ꯏꯁꯥ ꯉꯝꯗꯕꯁꯤꯗ ꯑꯁꯤ ꯍꯥꯏꯅ ꯇꯣꯝꯕꯤꯔꯩ ꯉꯝꯗ ꯍꯧꯒꯠꯇꯨꯅ ꯃꯄꯥꯜꯗ ꯊꯣꯔꯛꯂꯝꯃꯤ ꯍꯩꯃꯥ ꯊꯦꯕꯣ ꯀꯔꯤ ꯇꯧꯔꯦ ꯃꯕꯣꯛ ꯇꯥ ꯈꯣꯝꯕꯗꯣ ꯅꯪ ꯇꯥ ꯈꯣꯝꯕ ꯀꯩꯗꯧꯔꯒꯦ ꯇꯥ ꯈꯣꯝꯕꯗꯣ ꯈꯨꯜꯒꯤ ꯈꯣꯡꯅꯥꯡ ꯃꯈꯣꯡꯗ ꯁꯤꯗꯨꯅ ꯇꯥꯍꯧꯔꯤ ꯃꯤꯅ ꯍꯥꯠꯂꯒ ꯍꯨꯟꯗꯣꯛꯂꯝꯁꯨ ꯃꯥꯜꯂꯦ ꯍꯥꯏꯅ ꯈꯨꯟꯖꯥꯁꯤꯡꯅ ꯍꯥꯏꯅꯧꯏ ꯍꯥ ꯑꯩꯒꯤ ꯏꯁꯥ ꯈꯣꯝꯕꯕꯣ ꯑꯁꯤ ꯍꯥꯏꯅ ꯇꯣꯝꯕꯤꯔꯩ ꯂꯩꯃꯥꯏ ꯑꯗꯨꯗ ꯋꯥꯈꯜ ꯃꯥꯡꯅ ꯍꯥꯏꯊꯔꯛꯂꯝꯃꯤ ꯑꯁꯨꯝꯅ ꯃꯤꯒꯤ ꯃꯥꯡꯅꯕ ꯁꯤꯜꯂꯨꯕ ꯇꯣꯝꯕꯤꯔꯩ ꯃꯥꯅ ꯇꯧꯖꯔꯨꯕ ꯐꯠꯇꯕ ꯊꯕꯛ ꯑꯗꯨꯒꯤ ꯃꯍꯩ ꯑꯣꯏꯅ ꯃꯆꯥꯅꯨꯄꯥꯒ ꯁꯦꯠꯅ ꯈꯥꯏꯅꯗꯨꯅ ꯃꯇꯝ ꯆꯨꯞꯄ ꯋꯥꯅ ꯐꯕ ꯉꯝꯗ꯭ꯔꯕ ꯑꯅꯥꯕ ꯑꯃꯒ ꯂꯣꯏꯅꯗꯨꯅ ꯂꯦꯟꯈꯤꯔꯝꯃꯤ ꯑꯗꯨꯕꯨ ꯃꯤꯉꯣꯟꯗ ꯀꯥꯏꯖꯗꯕ ꯂꯩꯃꯒꯤ ꯏꯃꯨꯡꯗꯤ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯈꯤꯔꯝꯃꯤ